ꯀꯩꯅꯣꯅꯦ ꯂꯥꯏꯐꯁꯤꯕꯨ ꯑꯣꯜꯔꯦꯗꯤ ꯆꯣꯜꯂꯤꯅ ꯂꯩꯔꯝꯃꯕ ꯇꯧꯔꯤꯁꯤꯕꯣ ꯑꯩꯗꯤ ꯈꯪꯗꯦꯅꯦ ꯖꯥꯠ ꯖꯥꯠꯅꯤꯗ ꯈꯪꯗꯕ ꯒꯥꯏꯁꯦ ꯐꯦꯁꯀ ꯎꯠꯆꯔꯔꯣꯏ ꯐꯦꯁꯀ ꯑꯩ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯂꯛꯏꯁꯦ ꯈꯔ ꯐꯖꯕꯁꯤꯒ ꯐꯤ ꯂꯧꯁꯟꯕ ꯂꯥꯛꯏ ꯅꯨꯡꯁꯥ ꯁꯥꯕꯁꯤꯒ ꯑꯩꯗꯤ ꯂꯥꯏꯐꯁꯤ ꯆꯣꯜꯂꯤ ꯍꯥꯏꯅ ꯑꯃꯨꯛ ꯈꯪꯉꯝꯗꯦꯅꯦ ꯑꯩꯅ ꯁꯣꯝꯗ ꯑꯃꯒ ꯑꯃꯨꯛ ꯐꯣꯟ ꯇꯧꯅ ꯋꯥꯔꯤ ꯁꯥ ꯑꯃꯒ ꯑꯃꯨꯛ ꯐꯣꯟ ꯇꯧꯅ ꯋꯥꯔꯤ ꯁꯥ ꯑꯩꯅ ꯋꯥꯔꯤ ꯁꯥꯏꯗꯣ ꯅꯣꯏ ꯇꯥꯔꯤꯖꯥꯠꯂꯅꯦ ꯇꯥꯕ꯭ꯔꯣ ꯅꯨꯡꯁꯥꯅ ꯑꯛ ꯁꯥꯗꯅ ꯃꯄꯥꯟ ꯅꯨꯡꯁꯥ ꯑꯛꯁꯤꯒ ꯀꯩꯅꯣ ꯌꯦꯡꯗꯣꯏꯁꯦ ꯑꯗꯣ ꯁꯤ ꯑꯩꯈꯣꯏꯒꯤ ꯇꯦꯔꯦꯁꯅꯤ ꯑꯗꯨ ꯁꯤꯗꯅ ꯚꯔꯥ ꯂꯩꯕꯗꯣ ꯚꯔꯥꯒꯤ ꯌꯨꯝꯁꯤꯡꯗꯣ ꯇꯦꯔꯦꯁ ꯃꯊꯛꯇ ꯅꯨꯡꯁꯥꯅ ꯁꯥꯕꯅ ꯁꯤꯗ ꯑꯅꯤ ꯃꯊꯛꯇ ꯑꯍꯨꯝꯅꯦꯕ ꯂꯩꯔꯤꯁꯦ ꯑꯗꯨ ꯁꯤꯗ ꯑꯍꯨꯝ ꯔꯨꯝ ꯑꯍꯨꯝꯅꯤ ꯃꯊꯛꯇ ꯁꯤꯗꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯁꯤꯗꯅ ꯃꯣꯏꯒꯤ ꯌꯨꯁ ꯇꯧꯅꯕ ꯂꯦꯇ꯭ꯔꯤꯟ ꯕꯥꯠꯔꯨꯝ ꯁꯤꯗꯅ ꯑꯩꯒꯤ ꯄꯣꯠꯅꯤ ꯌꯦꯡꯉꯣ ꯑꯗꯣ ꯁꯤ ꯃꯤꯇꯩ ꯌꯨꯝꯅꯤꯗꯨ ꯗ꯭ꯔꯥꯒꯟ ꯐ꯭ꯔꯨꯠꯅ ꯄꯩꯅ ꯂꯩꯔꯦ ꯃꯣꯏꯗꯨꯗ ꯁꯤꯒꯅꯦ ꯑꯩꯒꯤ ꯊꯥꯔꯤꯗꯣ ꯃꯊꯛꯁꯤꯒ ꯑꯗꯨ ꯁꯤꯒꯅꯦ ꯑꯩ ꯀꯩꯅꯣꯒ ꯊꯥꯔꯤꯗꯣ ꯗ꯭ꯔꯥꯒꯟ ꯐ꯭ꯔꯨꯠꯀ ꯊꯥꯔꯤꯗꯣ ꯃꯊꯛꯇ ꯃꯇꯣꯝꯇꯔꯣ ꯂꯩꯔꯤꯁꯤꯕꯣ ꯑꯇꯩ ꯀꯅꯥꯝ ꯂꯩꯇ꯭ꯔꯣ ꯁꯤꯗꯅ ꯀꯩꯅꯣꯗ ꯐꯥꯔꯁ ꯐ꯭ꯂꯣꯔꯗ ꯂꯩꯕ ꯌꯨꯝ ꯁꯤꯗ ꯌꯨꯝ ꯑꯃ ꯔꯨꯝ ꯐꯦꯃꯤꯂꯤ ꯑꯃ ꯁꯤꯗꯅ ꯐꯦꯃꯤꯂꯤ ꯑꯅꯤ ꯁꯤꯗꯅ ꯐꯦꯃꯤꯂꯤ ꯑꯍꯨꯝ ꯁꯤꯗ ꯐꯦꯃꯤꯂꯤ ꯑꯍꯨꯝꯅꯦꯕ ꯐꯥꯔꯁ ꯐ꯭ꯂꯣꯔꯗ ꯂꯩꯔꯤꯁꯦ ꯁꯤꯗꯅ ꯃꯣꯏꯒꯤ ꯕꯥꯔꯦꯟꯗꯥꯅꯤ ꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯒꯦꯠꯗꯨ ꯑꯩꯒꯤ ꯃꯩꯕꯨꯟꯗꯣ ꯂꯩꯔꯦ ꯑꯗꯨ ꯁꯤ ꯆꯥꯔꯖ ꯑꯣꯏꯔꯤ ꯅꯨꯡꯗꯥꯡꯒꯤꯗꯃꯛ ꯂꯣꯏ ꯇꯨꯝꯅꯔꯤ ꯃꯤꯆꯤꯛ ꯃꯤꯈꯣꯟꯒ ꯅꯥꯏꯈꯤꯗ꯭ꯔꯦ ꯁꯥꯕꯅꯤꯅ ꯑꯟꯖꯨ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯅꯆꯦꯒꯤ ꯁꯛ ꯎꯗꯕ ꯑꯦꯜꯕꯤꯗ ꯃꯤ ꯂꯩ ꯂꯣꯏꯅ ꯃꯤ ꯂꯩ ꯂꯣꯏ ꯇꯨꯝꯅꯔꯤꯕ ꯅꯨꯃꯤꯠ ꯆꯞꯖꯨꯡꯕꯅꯤꯅꯅꯦ ꯅꯨꯡꯁꯥꯒ ꯁꯥꯕꯅꯤꯅ ꯂꯣꯏꯅ ꯊꯣꯡ ꯂꯣꯟ ꯇꯨꯝꯃꯦ ꯌꯥꯕ ꯁꯤ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔꯗ ꯂꯩꯕ ꯌꯨꯝ ꯑꯃꯈꯛꯇꯅꯦꯕ ꯑꯗꯨ ꯁꯤ ꯔꯨꯝꯁꯤꯗꯅꯤ ꯂꯩꯔꯤꯁꯦ ꯑꯗꯨ ꯁꯤꯗꯅꯤ ꯑꯇꯩꯗꯨꯁꯨ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯌꯨꯁ ꯇꯧꯕ ꯔꯨꯝꯅꯤ ꯁꯥꯕꯅ ꯏꯆꯥꯅꯨꯄꯤꯁꯨ ꯇꯨꯝꯃꯤ ꯂꯩꯁꯅꯥ ꯆꯥꯛ ꯆꯥꯔꯣꯏꯗ꯭ꯔꯣ ꯅꯪ ꯍꯥ ꯆꯥꯛ ꯆꯥꯔꯣꯏꯗ꯭ꯔꯣ
ꯅꯨꯔꯦ ꯍꯦ ꯆꯥꯛ ꯆꯥꯔꯣꯏꯗꯣ ꯅꯪ ꯍꯥ ꯇ꯭ꯌꯨꯁꯟ ꯃꯇꯝ ꯌꯧꯔꯛꯑꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯗꯨꯏ ꯇꯥꯗꯣꯔꯦ ꯗꯣ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯤ ꯁꯦ ꯍꯧꯒꯠꯂꯣꯁꯦ ꯏꯆꯥꯅꯨꯄꯤꯁꯦ ꯁ꯭ꯀꯨꯜꯗ ꯕꯨꯛ ꯗꯣꯟ ꯇꯧꯍꯜꯂꯅ ꯃꯣꯏꯅ ꯋꯥꯍꯜꯂꯦꯅꯦ ꯏꯆꯥꯅꯨꯄꯤꯁꯦ ꯃꯤꯛꯁ ꯕ꯭ꯂꯣꯛꯁ ꯋꯦꯜꯀꯝ ꯋꯦꯜꯀꯝ Papa Majib Marakhai. Hello, my friend. Welcome. Welcome, my hiding place. LV. Jangan ke. Berapa? Okay. Siapa na? Jangan cakap je. Cak cadi bo. Mix Blocks. Hello. I can't join your LV last night. Sorry for this. Arje, where si mang re? Mang re mi di mari le kana khang de. Waginsa YT channel. Hello my friend. How are you? कैसे हैं आप ब्रदर? नहीं वागिंसा जिनपी और मारे लाए थैंक यू मिक्स ब्लॉग्स थैंक यू सो मच वागिंसा मैं ठीक हूँ ब्रदर नहीं सिस्टर हाँ वही शायद भूल गई थी कैसे है सिस्टर आपका वो बस टाइम कितना हुआ मोनो हो गया क्या मिथलेस प्लेइंग हेलो एवरीवन हेलो मिथलेस वेलकम यू फीलिंग यस मिस ब्लॉग्स आई एम फीलिंग स्लीपी अंजु इचे तखेल नुंगधांगदा इचेना थारिबा एलबी दुना किनो मसक्सु उदे मीसु लागते कइनो इचे अईदुरो मैरा ओइना कचेरी बनी मालेबागता अंजु केतौनी लमदम लापना जॉइन तौबदि ngamdramina मैरा ओइना कच्चबनी मालेबागसे इंग तपो ओइरजनो आइना अदो आरजेगा वायरसीगदि लाइदा चकचाद्रिये चकचाद्री हतैना थोंग लोइरा मारे अइनाबुदि चकजाइरे माना थोंबनी अइदि असेंबा हाइगुमना हकाम बाबा चलेबा तोबदिगो ꯑꯩ ꯅꯨꯡꯗꯥꯡ ꯉꯁꯤ ꯊꯥꯒꯗꯕꯗꯣ ꯂꯥꯏꯚꯇ ꯍꯧꯖꯤꯛ ꯊꯥꯗꯣꯛꯑꯕ ꯅꯨꯡꯁꯤꯗꯤ ꯅꯨꯡꯊꯤꯟ ꯏꯆꯦ ꯏꯅꯥꯎꯅꯨꯄꯤꯒꯤ ꯀꯩꯅꯣ ꯇꯧꯕ ꯆꯠꯀꯅꯦꯕ ꯃꯆꯥꯒꯤ ꯕꯥꯔꯗꯦ ꯂꯩ ꯑꯗꯨ ꯆꯠꯀꯅꯤ ꯉꯁꯤꯗꯤ ꯍꯜꯂꯛꯑꯔꯣꯏ ꯁꯟꯗꯥꯋꯥꯏ ꯆꯠꯇꯣꯏꯅꯦ ꯑꯉꯥꯡꯒꯤ ꯇ꯭ꯌꯨꯁꯟ ꯂꯣꯏꯔꯒ ꯑꯗꯣ ꯉꯁꯤ ꯅꯨꯡꯗꯥꯡ ꯂꯩꯔꯒ ꯍꯌꯦꯡ ꯍꯦꯛꯇ ꯉꯟꯅ ꯂꯥꯛꯇꯣꯏꯅꯤ ꯑꯗꯨꯅ ꯉꯁꯤ ꯅꯨꯡꯗꯥꯡ ꯊꯥꯔꯔꯣꯏ ꯑꯗꯨꯅ ꯍꯧꯖꯤꯛ ꯊꯥꯗꯣꯛꯑꯕ ꯚꯤꯗꯤꯑꯣꯁꯨ ꯊꯥꯡꯒꯠ ꯌꯥꯗ꯭ꯔꯦ ꯈꯪꯗꯦ ꯋꯥꯁ ꯇꯥꯏꯝꯁꯤ ꯀꯥꯗꯦ ꯃꯐꯝꯗꯩ ꯁꯨꯡꯂꯦꯡ ꯍꯦꯛ ꯂꯦꯡꯗꯦ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯗꯥꯎ ꯌꯥꯗꯕ ꯍꯥꯏꯗꯣꯏꯕ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯂꯣꯏꯔꯝꯗꯥꯏꯁꯤꯒ ꯄꯟꯅ ꯂꯩꯔꯤꯁꯤꯅꯤ ꯀꯩꯅꯣ ꯑꯩꯒꯤꯁꯤꯕꯨ ꯀꯩꯅꯣ ꯄꯟꯈ꯭ꯔꯕꯣ उईरे असेंग तुमनिंगे हका मवा चल नुसाद चंगकपद फेन अयिंग जटकादा चाबदुगा तुमनिंगे इसागा मुंधरे ngasidi noi teina thebong thongane mana khangna kekino jamna ngaurana kekino taw thongre thebong je aidi चाब जारे फरे जारे पे थोंगद्रगा लोरे ओलांग से चाखुंगा चंगजनिंग देबा थोंगो आई रोन बिरे चाकसे सन बिरे
ꯏꯔꯣꯟꯅꯕ ꯑꯥꯂꯨꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯒ ꯉꯥꯟꯁꯜꯂꯦ ꯏꯆꯥꯅꯨꯄꯤꯗꯤ ꯊꯩꯕꯣꯡ ꯊꯣꯡꯕꯁꯨ ꯆꯥꯔꯣꯏ ꯑꯗꯨꯅ ꯃꯥꯒꯤ ꯌꯦꯔꯨꯝ ꯑꯃ ꯉꯥꯟꯕꯤꯔꯦ ꯅꯕꯥꯏꯅ ꯅꯣꯏ ꯏꯇꯩꯗ ꯊꯩꯕꯣꯡ ꯊꯣꯡꯉꯤ ꯑꯗꯣ ꯉꯥ ꯑꯃ ꯊꯣꯡꯒꯦ ꯈꯜꯂꯝꯕꯅꯦꯕ ꯉꯥꯗꯣ ꯆꯥꯅꯤꯡꯗ꯭ꯔꯦ ꯉꯥ ꯃꯆꯥꯅꯦ ꯑꯩꯈꯣꯏ ꯀꯦꯁꯀꯤ ꯍꯥꯏꯅ ꯉꯧꯔꯣꯛ ꯉꯧꯔꯣꯛ ꯉꯧꯅ ꯃꯆꯥ ꯃꯆꯥ ꯑꯄꯤꯛ ꯑꯄꯤꯛꯄ ꯉꯥ ꯑꯃꯈꯛ ꯂꯩꯇ꯭ꯔꯥ ꯑꯗꯨꯒꯤꯗꯣ ꯑꯩꯅ ଝꯨꯜ ꯆꯥꯒꯦ ꯇꯧꯔꯝꯕ ꯍꯩꯅꯥ ꯈꯔ ꯍꯥꯞꯆꯤꯜꯂꯒ ꯌꯦꯅꯝꯒ ꯇꯧꯅ ꯃꯣꯔꯣꯛ ꯑꯇꯦꯛꯄꯒ ꯇꯧꯅ ꯃꯥꯁꯦ ꯀꯩꯅꯣ ꯇꯧꯔꯣꯏ ꯊꯣꯡꯉꯨꯔꯅꯨ ꯑꯩ ꯑꯣ ꯑꯟꯖꯨ ꯅꯪ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯣꯏ ꯂꯣꯏ ꯇꯨꯝꯉꯨꯔꯅꯤ ꯄꯨꯡ ꯑꯃ ꯐꯥꯎꯗꯤ ꯁꯨꯝ ꯂꯩꯔꯝꯃꯦꯕ ꯋꯥꯏꯌꯔꯁꯤ ꯑꯗ ꯉꯔꯥꯡꯗꯤ ꯀꯩꯅꯣ ꯑꯅꯤꯇꯥꯅꯦ ꯋꯥꯏꯌꯔꯁꯤꯅꯦ ꯑꯩꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯔꯤ ꯃꯉꯥꯗꯤ ꯁꯨꯝ ꯂꯩꯔꯝꯕꯅꯦꯕ ꯑꯗꯣ ꯑꯩꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯇꯨꯝꯒꯤ ꯈꯪꯍꯧꯗ꯭ꯔꯦ ꯉꯔꯥꯡꯁꯦ ꯃꯣꯏ ꯋꯥꯏꯌꯔꯁꯤꯒ ꯀꯩꯅꯣꯒꯗꯤ ꯀꯩꯅꯣ ꯑꯥꯔꯖꯦꯒꯗꯤ ꯂꯩꯍꯧꯕꯅꯤ ꯑꯗꯣ ꯅꯪ ꯂꯥꯛꯄ ꯃꯇꯝꯗ ꯃꯣꯏ ꯂꯣꯏ ꯆꯠꯂꯝꯃꯅꯦꯕ ꯑꯗꯩꯗꯤ ꯂꯥꯏꯞꯇꯨꯅ ꯃꯥꯡꯒꯣꯟꯗ ꯊꯝꯕꯅꯤꯅꯅꯦ ꯀꯩꯅꯣꯗꯣ ꯑꯩꯒꯤꯁꯤꯅ ꯅꯦꯠꯁꯨ ꯐꯠꯇꯕꯅꯤꯅ ꯑꯃꯨꯛ ꯇꯠꯄ ꯃꯇꯝꯗꯣ ꯂꯣꯏ ꯃꯥꯡꯈꯤꯕ ꯑꯗꯨꯅ ꯇꯧꯔꯤꯗꯣ ꯂꯥꯡꯒ ꯐꯪꯉꯅꯤ ꯑꯩꯁꯨ ꯈꯪꯗꯦ ꯖꯤꯑꯣ ꯐꯥꯏꯕꯔ ꯂꯧꯒꯦ ꯍꯥꯏꯅꯗꯤ ꯈꯜꯂꯤꯃꯤ ꯅꯦꯛꯁ ꯃꯟꯇ ꯑꯣꯏꯅ ꯇꯧꯕ ꯍꯥꯏꯗꯨꯅꯤ ꯀꯥꯏꯗꯤ ꯃꯣꯅꯣꯒꯥꯏ ꯑꯣꯏꯗ꯭ꯔꯤꯗ ꯃꯣꯅꯣꯒ ꯋꯥꯠꯂꯤ ꯋꯥꯁ ꯇꯥꯏꯝ ꯋꯥꯠꯂꯤ ꯃꯣꯅꯣ ꯑꯣꯏꯔꯝꯃꯗꯤ ꯁꯤ ꯌꯥꯝ ꯋꯥꯒꯗ꯭ꯔꯣ ꯃꯣꯅꯣꯗꯨꯃ ꯑꯣꯏꯔꯝꯃꯗꯤ ꯑꯩꯁꯦ ꯇꯞ ꯇꯞꯅ ꯖꯒꯣꯏ ꯁꯥꯅ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯁꯨ ꯊꯥꯡꯒꯠꯆꯕ ꯑꯣꯏꯗꯕꯒꯤꯅꯤꯅꯦ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯤꯁꯦ ꯀꯅꯥꯒ ꯑꯌꯨꯛ ꯅꯨꯡꯊꯤ ꯅꯨꯡꯗꯥꯡ ꯈꯪꯗ꯭ꯔꯤꯁꯦ ꯑꯟꯖꯨꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯀꯥꯏꯗꯒꯤ ꯃꯨꯟꯅꯨ ꯑꯗꯨꯅꯦꯕ ꯑꯥꯔꯖꯦ ꯃꯣꯅꯣ ꯑꯣꯏꯔꯕ ꯃꯣꯅꯣꯒ ꯑꯣꯏꯗ꯭ꯔꯤꯑꯕ ꯃꯥꯏꯁꯦ ꯃꯣꯅꯣ ꯍꯥꯏꯁꯦ ꯃꯣꯅꯤꯇꯥꯏꯁ ꯑꯣꯏꯔꯕ ꯍꯪꯉꯤꯕ ꯈꯪꯉꯕꯣ ꯃꯣꯅꯣ ꯇꯨꯝꯅ ꯂꯩꯔꯒ ꯑꯩ ꯅꯨꯡꯉꯥꯏꯔꯦꯗ ꯇꯟꯁꯨ ꯇꯟꯈ꯭ꯔꯄꯣꯠꯅꯤ ꯆꯠꯇꯣꯔꯤꯁꯦ ꯏꯁꯥꯁꯤꯒ ꯏꯁꯥꯁꯨ ꯋꯥꯕ ꯕꯥꯏꯛ ꯊꯧꯕ ꯉꯝꯃꯝꯃꯗꯤ ꯕꯥꯏꯛꯇꯨꯃ ꯕꯔꯔ ꯂꯥꯎꯅ ꯊꯧꯅ ꯒꯔ ꯂꯥꯎꯅ ꯊꯧꯅ ꯆꯠꯈꯤꯖꯕ ꯑꯗꯨꯁꯨ ꯍꯩꯇꯒꯨꯝ ꯑꯗꯨꯅꯦꯕ ꯀꯥꯏꯗꯩ ꯃꯣꯅꯣ ꯍꯥꯏꯗ꯭ꯔꯗꯤ ꯀꯩ ꯍꯥꯏꯗꯣꯏꯃꯣ ꯃꯣꯅꯣ ꯑꯣꯏꯗꯕꯒꯤ ꯅꯠꯇ꯭ꯔꯣ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯤꯁꯤꯕꯨ ꯁꯤꯒ ꯑꯌꯨꯛ ꯅꯨꯡꯊꯤ ꯅꯨꯡꯗꯥꯡ ꯈꯪꯗꯉꯩ ꯏꯁꯩ ꯈꯔ ꯁꯛ ꯖꯒꯣꯏ ꯈꯔ ꯁꯥ ꯇꯧꯔꯅ ꯑꯥꯔꯖꯦꯗꯤ ꯀꯩ ꯌꯦꯟꯖꯥꯡꯅꯣ ꯑꯟꯖꯨ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯒꯦ ꯑꯗꯨꯒꯩꯗꯤ ꯀꯩꯅꯣꯗꯤ ꯄ꯭ꯔꯤꯌꯥꯗꯤ ꯀꯔꯤ ꯍꯩꯖꯥꯡ ꯑꯥꯔꯖꯦꯗꯤ ꯀꯩ ꯍꯩꯖꯥꯡ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯥ ꯁꯥꯕꯅꯤꯅ ꯍꯩꯖꯥꯡꯒꯗꯤ ꯍꯧꯐꯝ ꯈꯪꯗꯕꯅꯤꯕꯣ ꯑꯃ ꯊꯣꯡꯉꯦ ꯍꯥꯎꯇꯦ ꯑꯃ ꯊꯣꯡꯉꯦ ꯍꯥꯎꯇꯦ ꯆꯝꯊꯣꯡꯒꯨꯝꯕ ꯏꯔꯣꯟꯕꯒ ꯑꯣꯏꯔꯒ ꯈꯔ ꯍꯥꯎꯔꯦ ꯁꯨꯡꯆꯥ ꯆꯥꯅꯤꯡꯗꯦ ꯉꯥꯒ ꯀꯩꯅꯣꯒ ꯑꯣꯏꯔꯗꯤ ꯉꯥꯒꯨꯝꯕ ꯀꯔꯤꯗꯤ ꯈꯪꯗ꯭ꯔꯦ ꯏꯆꯦ ꯀꯔꯝ ꯀꯥꯟꯗ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯅꯤ ꯈꯪꯗꯦ ꯀꯔꯝ ꯀꯥꯟꯗ ꯑꯣꯏꯔꯛꯇꯣꯏꯅꯣ ꯈꯪꯗꯦ ꯃꯤꯅ ꯄꯪꯉꯣꯏꯗꯕ ꯑꯣꯏꯅꯩ ꯑꯩꯈꯣꯏ ꯇꯝꯃꯛ ꯑꯣꯏꯔ ꯃꯥꯜꯂꯦ ꯄꯥꯡꯗ꯭ꯔꯤꯁꯦ ꯑꯩꯈꯣꯏꯁꯨ ꯑꯣꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯇꯧꯔꯤꯁꯤꯅꯤꯅꯦ ꯀꯁꯥꯔ ꯅꯤꯂꯤ ꯍꯥꯏ ꯏꯆꯦ ꯀꯁꯥꯔ ꯅꯤꯂꯤ ꯋꯦꯜꯀꯝ ꯍꯦꯜꯂꯣ ꯅꯪ ꯉꯁꯤ ꯀꯁꯥꯔ ꯅꯤꯂꯤ ꯉꯁꯤ ꯀꯩꯅꯣ ꯊꯥꯗ꯭ꯔꯕꯣ ꯑꯦꯜ ꯕꯤ ꯊꯥꯗ꯭ꯔꯕꯣ ꯅꯍꯥꯟꯋꯥꯏ ꯃꯤꯅ ꯊꯥꯅꯗꯕ ꯃꯇꯝꯗ ꯅꯪꯗꯤ ꯑꯌꯨꯛ ꯅꯨꯡꯊꯤ ꯅꯨꯡꯗꯥꯡ ꯈꯥꯏꯈꯤꯗ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯑꯌꯨꯛꯇ ꯑꯣꯏꯔꯦ ꯀꯁꯥꯔ ꯅꯤꯂꯤꯒꯤ ꯂꯩꯔꯝꯃꯤ ꯅꯨꯡꯊꯤꯟ ꯑꯣꯏꯔ ꯂꯩꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯝꯗꯨꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯦꯟꯇꯦꯜꯂꯤ ꯀꯩꯅꯣ ꯇꯧꯗꯕ ꯁ꯭ꯇꯦꯕꯜ ꯅꯠꯇꯕꯅꯤꯅꯅꯦ ꯑꯉꯥꯎ ꯁ꯭ꯇꯦꯕꯜ ꯅꯠꯇꯕꯅꯦ ꯍꯥꯏꯁꯦ ꯖꯣꯏꯟ ꯇꯧꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯦꯟꯇꯦꯂꯤ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕꯅꯤꯅꯅꯦ ꯖꯣꯏꯟꯒ ꯇꯧꯗ꯭ꯔꯦꯕ ꯑꯩꯅ ꯁꯣꯔꯠ ꯐꯤꯂꯝꯗ ꯏꯕꯁꯤꯒ ꯅꯣꯛꯅꯁꯨ ꯇꯧꯔꯤ ꯄꯣꯠꯅꯤꯀꯣ ꯅꯣꯛꯅꯕ ꯅꯠꯇꯦꯕ ꯅꯪ ꯑꯩꯅ ꯁꯣꯔꯠ ꯐꯣꯝꯗ ꯏꯕꯗꯨꯒꯅꯦ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯤꯕ ꯑꯩꯅ ꯍꯥꯏꯕꯗꯨꯒꯅꯦ ꯃꯑꯣꯡꯗꯣ ꯇꯨꯝꯃꯨꯔꯦ ꯀꯁꯥꯔ ꯅꯤꯂꯤ
ꯊꯥꯅꯤ ꯍꯥꯏꯕ ꯑꯣ ꯑꯠꯆꯥ ꯑꯥꯔꯖꯃꯩꯇꯩ ꯑꯟꯖꯨ ꯏꯆꯦ ꯅꯪꯒꯤ ꯋꯥꯔꯤꯗ ꯅꯣꯛꯄ ꯅꯠꯇꯦꯀꯣ ꯑꯗꯨꯅꯦ ꯑꯩꯒꯤ ꯋꯥꯔꯤꯗꯅꯦꯕ ꯅꯪꯅ ꯃꯣꯅꯨ ꯍꯥꯏꯗꯨꯒ ꯑꯩꯅ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗꯣ ꯑꯗꯨꯒ ꯃꯥ ꯅꯣꯛꯅꯤꯡꯉꯨꯔꯕ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯅꯥꯎꯟꯁ ꯇꯧꯕꯒꯤ ꯃꯑꯣꯡꯗꯨꯒꯅꯦ ꯄ꯭ꯔꯅꯥꯎꯟꯁꯦꯁꯟꯗꯣ ꯑꯗꯨꯒ ꯇꯥꯕꯗ ꯅꯣꯛꯅꯤꯡꯕꯁꯨ ꯌꯥꯎꯕꯅꯦꯕ ꯋꯥꯔꯗꯠꯇꯣ ꯑꯗꯨꯒ ꯇꯧꯔꯤꯅꯦ ꯍꯣꯔꯦꯟ ꯇꯧꯅꯤ ꯍꯣꯏ ꯍꯣꯏ ꯇꯧ ꯄ꯭ꯔꯤꯌꯥ ꯏꯆꯦ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯅꯤꯡꯕꯒ ꯄꯣꯛꯇꯦꯀꯣ ꯋꯥꯈꯜꯒ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯗꯨꯅꯤ ꯂꯥꯏꯚꯁꯨꯒꯁꯨ ꯖꯣꯏꯟ ꯇꯧꯅꯤꯡꯗꯦꯕ ꯑꯗꯩ ꯚꯤꯗꯤꯑꯣꯁꯨ ꯊꯥꯡꯒꯠꯄ ꯄꯣꯛꯇꯦ ꯚꯤꯗꯤꯑꯣꯁꯨ ꯊꯥꯡꯒꯠꯅꯤꯡꯗꯦ ꯈꯪꯗꯦ ꯏꯅꯨꯡ ꯑꯃ ꯅꯨꯡꯉꯥꯏꯇꯅ ꯂꯩꯌꯦꯕ ꯁꯅꯤꯜꯅ ꯗꯥꯔꯁꯦ ꯀꯧꯈ꯭ꯔꯦ ꯑꯟꯖꯨꯅ ꯑꯩ ꯏꯔꯣꯟꯕ ꯑꯣꯏꯅ ꯆꯥꯔꯦ ꯊꯥꯎ ꯆꯥꯅꯤꯡꯗꯦ ꯍꯥꯏ ꯑꯗꯨꯅꯤ ꯍꯧꯖꯤꯛꯁꯤ ꯊꯥꯎꯁꯦ ꯆꯥꯅꯤꯡꯗꯕꯅꯦꯕ ꯏꯔꯣꯟꯕꯒꯅꯦ ꯉꯥ ꯑꯀꯪꯕꯒ ꯑꯣꯏꯔꯗꯤ ꯁꯨꯝ ꯌꯥꯔꯦ ꯀꯁꯥꯔꯅꯤꯂꯤ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯃꯥ ꯇꯨꯝꯃꯨꯔꯦ ꯍꯥꯏ ꯆꯥꯛ ꯆꯥꯕ ꯃꯇꯝ ꯅꯠꯇꯦ ꯂꯥꯛꯀꯨ ꯅꯥꯏꯕ ꯑꯣ ꯀꯁꯥꯔꯅꯤꯂꯤ ꯉꯁꯤꯗꯤ ꯂꯩꯔꯣꯏ ꯌꯨꯝꯗ ꯑꯥꯔꯖꯦ ꯆꯥꯛ ꯆꯥꯔꯕ ꯍꯥꯏ ꯑꯗꯨꯅꯦ ꯃꯥꯁꯨ ꯆꯥꯛ ꯆꯥꯅ ꯀꯁꯥꯔꯅꯤꯂꯤ ꯆꯥꯛ ꯆꯥꯅ ꯇꯨꯝꯃꯨꯔꯦ ꯍꯥꯏꯁꯤꯅꯤꯅꯦ ꯇꯨꯝ ꯍꯧꯒꯠꯂꯒꯅꯦ ꯃꯥꯅ ꯂꯥꯛꯏꯁꯦ ꯅꯦꯅꯥ ꯇꯥꯅ ꯗꯨꯀꯥꯟ ꯐꯝꯃꯨꯗ꯭ꯔꯕꯣ ꯅꯤꯂꯤ ꯅꯤꯂꯤꯒꯤ ꯇꯥꯏꯝ ꯄꯥꯁꯀꯤ ꯀꯩꯅꯣꯝꯃ ꯂꯩꯌꯦ ꯗꯨꯀꯥꯟ ꯑꯃ ꯂꯩꯕꯅꯤꯅ ꯗꯨꯀꯥꯟꯁꯨ ꯇꯧꯕ ꯂꯥꯏꯚꯁꯨ ꯊꯥꯕ ꯍꯥꯏꯗꯣ ꯅꯠꯇ꯭ꯔꯥ ꯅꯤꯂꯤ ꯑꯩ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯅꯤꯂꯤ ꯑꯣ ꯑꯌꯨꯛꯀꯤꯗꯤ ꯆꯥꯔꯛꯑꯃꯅꯤꯗ ꯑꯌꯨꯛꯀꯤ ꯆꯥꯔꯒ ꯂꯥꯛꯑꯝꯒꯅꯦꯕ ꯑꯣ ꯅꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯣ ꯇꯦꯁ ꯑꯣꯐ ꯏꯟꯗꯤꯌꯥ ꯒ꯭ꯔꯨꯞ ꯂꯩꯖꯗꯕ ꯑꯩꯗꯤ ꯀꯅꯥꯒꯁꯨ ꯇꯤꯟꯅꯔꯔꯣꯏ ꯀꯅꯥꯅꯣ ꯒ꯭ꯔꯨꯞꯀ ꯂꯩꯖꯗꯦ ꯑꯩꯈꯣꯏꯁꯨ ꯒ꯭ꯔꯨꯞꯀ ꯂꯩꯖꯗꯦ ꯀꯁꯥꯔ ꯅꯤꯂꯤ ꯑꯣꯏ ꯄ꯭ꯔꯤꯌꯥꯅ ꯏꯆꯦ ꯑꯩ ꯊꯣꯛꯑꯒꯦ ꯏꯆꯥ ꯅꯨꯨꯄꯤ ꯂꯨꯖꯕꯤꯔꯨꯒꯦ ꯍꯣꯏ ꯂꯨꯖꯕꯤꯔꯨꯔꯣ ꯀꯅꯦꯛ ꯇꯧꯕ ꯌꯥꯗ꯭ꯔꯗꯤ ꯇꯧꯕꯤꯔꯛꯑꯣ ꯀꯅꯦꯛ ꯇꯧꯕ ꯌꯥꯎꯗ꯭ꯔꯗꯤ ꯇꯧꯕꯤꯔꯛꯑꯣ ꯑꯣ ꯀꯁꯥꯔ ꯅꯤꯂꯤꯒ ꯀꯅꯦꯛ ꯂꯩꯇꯕ ꯂꯩꯔꯗꯤ ꯇꯧꯕꯤꯔꯛꯑꯣ ꯑꯩ ꯈꯔ ꯑꯇꯩꯗꯤ ꯂꯣꯏꯅ ꯂꯩꯔꯝꯒꯅꯤ ꯈꯜꯂꯤꯗ ꯀꯩꯅꯣꯇ ꯑꯣꯏꯔꯝꯒꯅꯤ ꯑꯩꯉꯣꯟꯗ ꯇꯦꯁ ꯑꯣꯐ ꯏꯟꯗꯤꯌꯥ ꯇꯧꯔꯝꯒꯅꯤ ꯇꯧꯗꯕ ꯂꯩꯔꯁꯨ ꯇꯦꯁ ꯑꯣꯐ ꯏꯟꯗꯤꯌꯥ ꯀꯅꯦꯛ ꯂꯩꯕ꯭ꯔꯥ ꯀꯁꯥꯔ ꯅꯤꯂꯤꯒ ꯑꯥꯔꯖꯦꯅꯥ ꯅꯤꯂꯤ ꯗꯨꯀꯥꯟ ꯆꯠꯂꯗꯤ ꯂꯥꯏꯔꯤꯛ ꯌꯥꯝ ꯄꯥꯕꯅꯦ ꯅꯤꯂꯤ ꯅꯣꯛꯁꯟꯈ꯭ꯔꯦ ꯀꯁꯥꯔ ꯅꯤꯂꯤꯅ ꯗꯦꯂꯤ ꯄꯦꯟ ꯄꯥꯏꯔꯒ ꯑꯗꯨꯅꯤ ꯍꯤꯁꯥꯞ ꯀꯤꯇꯥꯞꯅꯦ ꯃꯦꯠꯀ ꯐꯈ꯭ꯔꯕꯅꯦ ꯑꯁꯦꯡꯕꯅꯤ ꯂꯥꯏꯔꯤꯛ ꯀꯩꯅꯣ ꯇꯧ ꯂꯥꯏꯔꯤꯛ ꯍꯩꯇꯕ ꯃꯤꯗꯨꯁꯨꯅꯦ ꯌꯦꯡꯉꯨ ꯍꯥꯏꯕ ꯑꯗꯨꯝꯕꯒꯤ ꯃꯔꯝꯗꯗꯤ ꯄꯩꯁꯥ ꯂꯨꯄꯥꯒꯤ ꯑꯗꯨꯝꯕ ꯍꯤꯁꯥꯞꯀꯤ ꯃꯔꯝꯗꯗꯤꯅꯦ ꯄꯀꯥ ꯑꯣꯏꯕꯅꯤ ꯃꯣꯏ ꯀꯔꯤꯝꯇ ꯁꯤꯊꯗꯕꯅꯦ ꯑꯩꯈꯣꯏꯗꯤ ꯍꯦꯟꯅ ꯍꯩꯕꯅꯤ ꯂꯥꯏꯔꯤꯛ ꯍꯩꯕ ꯃꯤꯗꯤ ꯍꯦꯟꯅ ꯁꯅꯥꯃꯍꯤ ꯏꯁ ꯕꯦꯛ ꯃꯥꯂꯦꯝ ꯐꯥꯔꯝ ꯄ꯭ꯔꯗꯛ ꯁꯅꯥꯃꯍꯤ ꯏꯁ ꯕꯦꯛ ꯍꯥꯏ ꯋꯦꯜꯀꯝ ꯁꯅꯥꯃꯍꯤ ꯅꯆꯦꯒꯤ ꯑꯦꯜꯕꯤꯗ ꯇꯟꯅ ꯊꯥꯕ ꯑꯦꯜꯕꯤꯁꯦ ꯁꯛ ꯈꯔ ꯎꯗꯕ ꯑꯦꯜꯕꯤꯁꯤꯒ ꯀꯁꯥꯔ ꯅꯤꯂꯤꯅ ꯃꯥꯂꯦꯝ ꯍꯥꯏ ꯍꯥꯏꯈ꯭ꯔꯦ ꯀꯁꯥꯔ ꯅꯤꯂꯤ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯣꯏꯅꯦ ꯀꯁꯥꯔ ꯅꯤꯂꯤꯗꯤ ꯍꯪꯗ꯭ꯔꯤꯅꯦ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏꯅ ꯃꯄꯤ ꯇꯨꯝꯃꯨꯔꯒ ꯍꯧꯒꯠꯂꯦ ꯍꯥꯏꯕꯅꯤꯅꯦ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟꯗꯒꯤ ꯀꯁꯥꯔꯒꯤ ꯂꯥꯟꯅ ꯍꯦꯟꯅ ꯃꯑꯣꯡ ꯇꯥꯏ ꯂꯥꯏꯚ ꯊꯥꯕꯁꯨ ꯍꯩꯖꯗꯦ ꯑꯩꯈꯣꯏꯗꯤ ꯌꯨꯇ꯭ꯌꯨꯕ ꯐꯦꯜ ꯆꯥꯕ ꯇꯥꯔꯦ ꯀꯩꯒꯤ ꯆꯥꯗꯣꯏꯅꯣ ꯇꯦꯁ ꯂꯥꯏꯚ ꯊꯥꯗꯕ ꯃꯤꯁꯨ ꯂꯣꯏꯅ ꯃꯌꯥꯝ ꯑꯃ ꯂꯩ ꯁꯨꯡꯊꯥ ꯊꯥꯗꯕ ꯃꯤ ꯑꯟꯖꯨ ꯏꯆꯦ ꯑꯩ ꯆꯠꯂꯒꯦ ꯆꯥꯛ ꯆꯥꯔꯃꯤꯅ ꯀꯔꯤ ꯏꯆꯦ ꯑꯩ ꯆꯠꯂꯒꯦ ꯆꯥꯛ ꯆꯥꯔꯃꯤꯅ ꯆꯥꯛ ꯆꯥꯔꯝꯅꯤꯅ ꯇꯨꯝꯗꯣꯔꯕ ꯑꯣ ꯑꯠꯆꯥ ꯇꯨꯝꯅ ꯖꯥꯎꯅ ꯀꯩꯅꯣ ꯑꯩꯁꯨ ꯑꯩꯁꯨ ꯁꯨꯝ ꯑꯙꯥ ꯃꯇꯥꯅ ꯇꯨꯝꯃꯤꯁꯤ ꯑꯗꯣ ꯉꯛꯁꯦ ꯂꯩꯊꯔꯛꯑꯁꯤ ꯎꯗ꯭ꯔꯣ ꯍꯋꯥꯏ ꯆꯥꯏ ꯆꯦ ꯑꯟꯖꯨ ꯀꯅꯦꯛ ꯇꯧꯕꯤꯔꯛꯑꯣ ꯑꯣ ꯑꯟꯖꯨ ꯀꯅꯦꯛ ꯂꯩꯇ꯭ꯔꯣ ꯀꯁꯥꯔ ꯅꯤꯂꯤ ꯑꯟꯖꯨ ꯇꯨꯝꯗ꯭ꯔꯤꯉꯩꯗ ꯅꯪ ꯇꯨꯝꯗ꯭ꯔꯤꯉꯩꯗ ꯀꯁꯥꯔ ꯅꯤꯂꯤꯒ ꯑꯃꯨꯛꯇꯪ ꯀꯅꯦꯛ ꯇꯧꯕꯤꯌꯨ ꯑꯉꯥꯡꯁꯤꯅ ꯍꯥꯏꯖꯔꯤꯁꯦ ꯃꯥꯂꯦꯝꯅ ꯇꯦꯁ ꯀꯩꯗꯧꯔꯒꯦ ꯋꯥꯔꯧꯈ꯭ꯔꯦ ꯇꯦꯁꯁꯦ ꯋꯥꯔꯧꯈ꯭ꯔꯦ ꯃꯥꯂꯦꯝ ꯃꯤꯅꯥꯎ ꯇꯦꯁ ꯋꯥꯔꯧꯈ꯭ꯔꯦ ꯃꯥꯛꯇꯤ ꯒ꯭ꯔꯨꯞꯁꯨ ꯂꯩꯖꯗꯦ ꯍꯥꯏꯌꯦ ꯑꯗꯨ ꯂꯥꯏꯔꯤꯛꯁꯨ ꯊꯥꯕ ꯍꯩꯖꯗꯦ ꯍꯥꯏꯌꯦ ꯑꯗꯨꯅ ꯃꯥ
ꯐꯦꯜ ꯆꯥꯕ ꯇꯥꯔꯦ ꯋꯥꯔꯧꯈ꯭ꯔꯦꯀꯣ ꯇꯦꯁ ꯋꯥꯔꯧꯅꯨ 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 ꯂꯥꯏꯚ ꯁꯨꯡꯊꯥ ꯊꯥꯕ ꯊꯥꯗꯕ ꯃꯤ ꯃꯌꯥꯝ ꯂꯩ ꯃꯣꯏ ꯍꯦꯟꯅ ꯀꯥꯏꯌꯦꯕ ꯑꯩꯈꯣꯏꯗꯤ ꯚ꯭ꯌꯨꯁ ꯁꯨꯡꯀꯥ ꯀꯥꯗꯦꯕ ꯚ꯭ꯌꯨꯁ ꯀꯥꯃꯟꯗꯅꯅꯦ ꯑꯩꯈꯣꯏꯗ ꯂꯥꯏꯚ ꯈꯔ ꯈꯔ ꯊꯥꯖꯔꯤꯁꯦ ꯒ꯭ꯔꯨꯞ ꯁꯦꯝꯃꯒ ꯃꯤ ꯈꯠꯅꯕ ꯊꯤꯗꯩ ꯁꯔꯨꯛ ꯏꯇꯣꯝꯇ ꯂꯩꯖꯒꯦ ꯍꯣꯏ ꯍꯣꯏ ꯑꯗꯨꯅꯤ ꯐꯩ ꯌꯥꯝ ꯐꯕ ꯄꯣꯠꯅꯤ ꯅꯪꯗꯨꯅ ꯕꯦꯁꯅꯤ ꯇꯦꯁ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯔꯛꯇ ꯃꯤꯃꯥꯟꯅꯗꯕꯁꯨ ꯑꯗꯨꯝ ꯌꯥꯎꯕꯅꯤꯀꯣ ꯑꯁꯤꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯃꯥꯂꯦꯝꯅ ꯍꯥꯏꯔꯤꯁꯦ ꯍꯣꯏ ꯌꯥꯎꯔꯤ ꯑꯁꯤꯐꯥꯎꯗꯤ ꯍꯥꯏ ꯉꯝꯃꯤ ꯑꯗꯣ ꯑꯔꯖꯦꯅꯥ ꯅꯤꯂꯤ ꯗꯨꯀꯥꯟ ꯂꯩꯇ꯭ꯔꯦ ꯍꯣꯏ ꯆꯠꯂꯔꯣꯏ ꯍꯥꯏꯁꯦ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯃꯥꯂꯦꯝꯅ ꯑꯥꯔꯖꯦ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯌꯨꯝꯗꯅꯤꯗ ꯀꯁꯥꯅꯤꯅ ꯌꯨꯝꯗꯅꯤꯗ ꯃꯥꯂꯦꯝꯅ ꯅꯤꯂꯤ ꯀꯧꯈ꯭ꯔꯦꯀꯣ ꯅꯤꯂꯤ ꯃꯥꯂꯦꯝꯅ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯑꯥꯔꯖꯦ ꯅꯪ ꯇꯤꯐꯤꯟ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯑꯣꯏꯅ ꯂꯟꯁ ꯑꯣꯏꯅ ꯄꯨꯔꯛꯅꯤ ꯃꯌꯨꯝꯗꯒꯤ ꯆꯥꯛꯇꯣ ꯄꯦꯛ ꯇꯧꯅ ꯃꯤ ꯂꯣꯏ ꯊꯣꯛꯈ꯭ꯔꯦꯅꯦ ꯑꯍꯨꯝꯇ ꯉꯥꯏꯍꯧꯔꯦꯅꯦ ꯀꯅꯥ ꯀꯅꯥꯅꯣ ꯂꯩꯔꯤꯁꯦ ꯅꯤꯂꯤ ꯃꯥꯂꯦꯝ ꯌꯦꯡꯊꯔꯛꯑꯦ ꯀꯅꯥ ꯀꯅꯥꯅꯣ ꯂꯩꯔꯤꯁꯦ ꯑꯗꯨꯅꯦꯕ ꯑꯥꯔꯖꯦꯗꯤ ꯆꯥꯛ ꯆꯥꯗ꯭ꯔꯦꯅ ꯍꯥꯏꯕꯅꯤ ꯃꯥꯂꯦꯝ ꯃꯅꯤꯄꯨꯔ ꯂꯥꯟꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯃꯒ ꯄꯨꯛ ꯐꯕꯤ ꯁꯥꯔꯤꯕꯁꯤꯡꯗꯣ ꯌꯥꯔꯒꯗꯤ ꯊꯥꯡ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯂꯥꯟꯐꯝ ꯆꯪꯁꯤꯟꯕꯅ ꯐꯩ ꯅꯠꯇ꯭ꯔꯣ ꯃꯥꯂꯦꯝꯗꯅꯤ ꯍꯥꯏꯔꯛꯏꯁꯦ ꯇꯦꯁ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯃꯥꯂꯦꯝ ꯃꯅꯤꯄꯨꯔ ꯂꯥꯟꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯃꯒ ꯄꯨꯛ ꯐꯕꯤ ꯁꯥꯔꯤꯕꯁꯤꯡꯗꯣ ꯌꯥꯔꯒꯗꯤ ꯊꯥꯡ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯂꯥꯟꯐꯝ ꯆꯪꯁꯤꯟꯕꯅ ꯐꯩ ꯅꯠꯇ꯭ꯔꯣ ꯃꯥꯂꯦꯝꯅ ꯅꯤꯂꯤ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯀꯧꯈ꯭ꯔꯦ ꯅꯤꯂꯤꯅ ꯀꯩꯅꯣ ꯃꯥꯏꯁꯦ ꯑꯥꯎꯜꯁꯤꯕꯨ ꯀꯔꯤꯅꯣ ꯀꯁꯥꯔ ꯅꯤꯂꯤꯅ ꯃꯥꯂꯦꯝ ꯍꯥꯏꯔꯒ ꯀꯩꯅꯣ ꯃꯥꯂꯦꯝꯗ ꯆꯪꯉꯤ ꯃꯥꯂꯦ ꯃꯥꯏꯁꯦ ꯃꯥꯂꯦꯝ ꯈꯨꯝꯕꯤꯔꯛꯑꯣꯗꯅ ꯇꯦꯁ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯍꯥꯏꯔꯤꯁꯦ ꯀꯅꯥ ꯀꯅꯥ ꯂꯩꯔꯤꯒꯦ ꯃꯤꯗꯤ ꯑꯍꯨꯝꯇꯪ ꯁꯣ ꯇꯧꯔꯤ ꯃꯤꯗꯤ ꯃꯔꯤꯅꯤ ꯏꯔꯤꯁꯦ ꯀꯩꯅꯣ ꯀꯃꯦꯟ ꯂꯦꯞꯈ꯭ꯔꯦ ꯃꯤꯅꯤꯠꯇ ꯉꯥꯏꯈ꯭ꯔꯦ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯀꯅꯥ ꯀꯅꯥ ꯂꯩ ꯀꯅꯥ ꯀꯅꯥ ꯂꯩꯔꯤ ꯈꯨꯠ ꯊꯥꯡꯒꯠꯂꯛꯑꯣ ꯂꯩꯆꯦ ꯑꯣ ꯑꯥꯔꯖꯦꯗꯤ ꯂꯩꯔꯤ ꯇꯦꯁ ꯃꯇꯝꯒꯤ ꯈꯣꯡꯂꯩ ꯈꯖꯤꯛꯇꯪ ꯋꯥꯠꯂꯤ ꯄꯨꯌꯥꯒꯤ ꯈꯣꯡꯂꯩ ꯉꯥꯏꯈꯤꯁꯤ ꯑꯩꯗꯤ ꯈꯪꯗ꯭ꯔꯦ ꯃꯥꯂꯦꯝ ꯑꯁꯤꯒꯤꯗꯤ ꯑꯦꯛꯖꯦꯛ ꯃꯤꯅꯤꯡꯗꯣ ꯑꯩꯗꯤ ꯈꯪꯗ꯭ꯔꯦ ꯃꯇꯝꯒꯤ ꯈꯣꯡꯂꯩ ꯈꯖꯤꯛꯇꯪ ꯋꯥꯠꯂꯤ ꯄꯨꯌꯥꯒꯤ ꯈꯣꯡꯂꯩ ꯉꯥꯏꯈꯤꯁꯤ ꯄꯨꯌꯥꯒꯤ ꯈꯣꯡꯂꯩ ꯍꯥꯏꯁꯦ ꯀꯔꯤ ꯚꯥꯞ ꯇꯥꯗ꯭ꯔꯦ ꯑꯩ ꯃꯇꯝꯒꯤ ꯈꯣꯡꯂꯩꯗꯤ ꯚꯥꯞ ꯇꯥꯔꯦ ꯅꯤꯂꯤꯗ ꯀꯩꯅꯣ ꯀꯧꯁꯟꯈ꯭ꯔꯦ ꯃꯥꯂꯦꯝꯅ ꯑꯣ ꯋꯦꯠ ꯑꯦꯟ ꯋꯥꯠꯆ ꯍꯥꯏꯅ ꯃꯥꯒꯤꯁꯦ ꯃꯥꯂꯦꯝꯒꯤꯁꯦ ꯋꯦꯠ ꯑꯦꯟ ꯋꯥꯠꯆꯀ ꯍꯥꯏꯗꯨꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅꯦꯕ ꯑꯁꯤꯒꯤ ꯑꯦꯛꯖꯦꯛ ꯃꯤꯅꯤꯡꯗꯤ ए वतन हमको तेरी कसम तेरे कदमों पे जा तक लुटा जाएंगे हाँ क्या चीज है
भूल क्या चीज है तेरी कदमों में हम अपने जहाँ तक तुझे हम लुटा जाएंगे. Hi che, baby vlog la eh. Hello baby, welcome. Office taro, yum daro, kada dano, baby. Taste of India, mana ngamba mongi video semba da kari akaiba leke hoy chumi. Semba video semba kaide dana chumi. YouTube paijariba isilinaw mayamna chumi. Mana ngamjaba semjabani. You were right. Kasanili kapthare. Kaigino kasanili kapisina kanana pure. Baby blog kit yam phajana sur hapaga isi sak khreiche asna chije lata mangaskar nai khangamdi nang baby office tani che ho duni ache lata gi manaw ni isa nai sa thagaladi katin kunai yauri aye kasin ko ya yauri aye duni ein tawrije malem moramba masing watpa natte adubu khonglai ngaiduna lambigi sidaida thaudu nugim thukibani nungum thukibani lambigi chingdaida thaudu nungum thukibani moramba masing watpa natte adubu chumi maptare midi watpa natte ba moramba di nupa macha haitare young generation gi mi adudi watpa natte adubu khonglai ngaiduna aduni ba matam ngaina wait and watch kai duni ne maptare malem na exact meaning do haiba ngamjadana tawbani kasan acting mayam su yauri kanano airo haise kasanili baby iche chakcha dine baby Taste of India table chair da phamlaga bhashan tawraga manipur nungsiba kaubro jo me chummi kasanili malem jengthare lot naga yengi poni kasanili natti he che nungsibi kaino acting hi yauri aje kaino ba bhapta dudi baby yam phajakre walong matu do iche wahong matu duni dindu wahong se kano tawraga ne wahong matu leiraga kano lete tiktiki koi kano haida chum haida chum do lete duna thamba tieng do sum phajai dana ne do patara pin rakhiban kaisa khara malemna test matamgi matung inna iriba ariba maruna mapal saduna maru kenlaktuna anoba yetning ulakani aduni matam ngaiba khaktani ngaibinasi afaba paw afaba khongchetto kuisu mayam purma ngaibinari bani thengdi boiche thengri thenge do khoidi asi time ta chai da pung ani makhai se chai ba atopa kharagi wani acha malemna nili malemna acting to bodro haise saugre malem je kaino malem gan nili se karino baby na chum haibari je hoduni de chum do koi te koi mayang na tiktiki haire tiktiki je watli ai silere wahong mutu lere ga ne tiktiki lete ai na hai ba watli ai na aduna ina wahong mutu je thammi ba tiktiki gi ne moi gi kan tawraga mathi macha do tu ko che ba di do baby blog ai aina thengai du chak khar thengai du boram gani sum pham ne lb je thajira tharojira aina loina tawra processing tawraga aina go live to thadana leiriba kya tawge aina ama phone lag bari sa tawrana aduga di sonda de lb oina leram ai wari mayam ta ro khang ponte mayam
ꯅꯕꯥꯏ ꯅꯪꯒ ꯊꯣꯡꯕꯗꯨꯒꯗꯤ ꯊꯧꯁꯥꯅ ꯑꯦꯜꯕꯤ ꯊꯥꯕꯨ ꯊꯥꯒꯦꯗ ꯍꯦꯟꯅ ꯐꯝꯂꯩꯗꯣꯏ ꯁꯔꯨꯛꯒꯅꯤ ꯇꯈꯦꯜ ꯃꯄꯥ ꯃꯄꯨꯁꯤꯡꯒꯤ ꯈꯣꯏꯔꯤ ꯅꯥꯎꯐꯝ ꯇꯥꯐꯝ ꯈꯪꯒꯗꯕ ꯃꯍꯥꯛꯇꯨ ꯃꯣꯔꯥꯝꯕ ꯑꯣ ꯑꯠꯆꯥ 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 ꯄꯨꯁꯤꯡꯒꯤ ꯈꯣꯏꯔꯤ ꯅꯥꯎꯐꯝ ꯇꯥꯐꯝ ꯈꯪ ꯀꯜꯒꯗꯕ ꯃꯍꯥꯛꯇꯨ ꯑꯣ ꯑꯠꯆꯥ 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 ꯑꯗꯨꯅꯦꯕ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯨ ꯀꯟꯒꯗꯕ ꯃꯤ ꯍꯥꯏꯁꯦ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯖꯦꯅꯦꯔꯦꯁꯟꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯃꯆꯥ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗ ꯑꯩꯈꯣꯏꯒꯤ ꯌꯪ ꯖꯦꯅꯦꯔꯦꯁꯟꯒꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨ ꯑꯣꯏꯅꯦꯕ ꯃꯤꯅꯤꯡꯗꯣ ꯑꯗꯨ ꯑꯣꯏ ꯁꯨꯝ ꯈꯔ ꯀꯣꯏꯅ ꯍꯥꯏꯕꯩ ꯋꯥꯔꯤꯇꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯛꯑꯦꯕ ꯌꯪ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯋꯥꯠꯇꯦ ꯍꯥꯏꯕꯩ ꯋꯥꯔꯤꯅꯦꯕ ꯑꯥꯔꯖꯦ ꯑꯣꯟ ꯇꯦꯁ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯃꯅꯤꯄꯨꯔꯗ ꯌꯨꯝ ꯄꯥꯜꯂꯤ ꯂꯥꯟꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯍꯥꯏ ꯃꯅꯤꯄꯨꯔ ꯅꯨꯡꯁꯤꯕ ꯑꯩꯅ ꯍꯦꯜꯂꯝꯒꯗ꯭ꯔꯥ ꯃꯣꯏꯅ ꯍꯦꯜꯂꯝꯒꯗ꯭ꯔꯥ ꯑꯗꯨꯅꯦ ꯅꯪꯅꯕꯨꯗꯤ ꯍꯦꯟꯗꯣꯏꯅꯤ ꯃꯥꯂꯦꯝ ꯀꯥꯟꯅꯔꯣꯏ ꯅꯪꯒꯤ ꯂꯦꯡꯒ꯭ꯋꯦꯖꯇꯣ ꯇꯈꯦꯜ ꯃꯊꯥ ꯁꯥꯔꯅꯤ ꯑꯗꯨꯅꯦꯕ ꯃꯊꯥ ꯁꯥꯔꯅꯦꯕ ꯌꯥꯝ ꯀꯣꯏꯅꯒ ꯍꯥꯏꯔꯗꯤ ꯑꯩ ꯈꯪꯉꯔꯣꯏꯕ ꯈꯔ ꯁꯨꯝ ꯑꯩꯅ ꯈꯪꯒꯗꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯎ ꯅꯪꯅ ꯍꯥꯏ ꯃꯥꯂꯦꯝꯅ ꯍꯥꯏꯔꯤꯁꯦ ꯑꯩꯕꯨꯗꯤ ꯈꯪꯉꯦꯕ ꯃꯥꯅ ꯍꯥꯏꯁꯦ ꯀꯔꯤꯅꯣ ꯍꯥꯏꯗꯣ ꯑꯗꯨꯒ ꯑꯩꯅ ꯑꯗꯨꯗꯣ ꯐꯖꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯉꯝꯗꯕꯩ ꯋꯥꯔꯤꯅꯤ ꯑꯦꯛꯖꯦꯛ ꯃꯤꯅꯤꯡꯗꯣ ꯀꯩ ꯍꯥꯏꯅꯣꯗꯨꯗꯤ ꯈꯪꯉꯦꯕ ꯑꯗꯨꯒ ꯑꯩꯅ ꯑꯦꯛꯁꯄ꯭ꯂꯦꯟꯗꯣ ꯇꯧꯕ ꯉꯝꯗ꯭ꯔꯕ ꯀꯔꯝꯕ ꯂꯦꯡꯒ꯭ꯋꯦꯖꯇ ꯍꯥꯏꯔꯒ ꯅꯣꯏꯗ ꯑꯩꯅ ꯐꯣꯡꯗꯣꯛꯇꯣꯏꯅꯣ ꯍꯥꯏꯗꯣ ꯃꯌꯥꯝ ꯈꯪꯉꯒ ꯂꯣꯏꯔꯦ ꯑꯃꯅ ꯅꯣꯏꯅꯗꯤ ꯈꯪꯉꯤꯅ ꯅꯣꯏ ꯃꯁꯦꯟꯗꯤ ꯑꯩꯅ ꯈꯪꯗꯁꯨ ꯌꯥꯔꯦ ꯅꯣꯏ ꯃꯁꯦꯟ ꯄꯥꯎ ꯐꯥꯎꯅꯔꯒ ꯂꯣꯏꯔꯦꯀꯣ ꯍꯣꯁ ꯈꯪꯗꯁꯨ ꯌꯥꯏ ꯀꯔꯤꯝ ꯀꯥꯏꯗꯦ ꯑꯩꯁꯨ ꯈꯪꯉꯤꯗ ꯑꯩꯉꯣꯟꯗꯗꯤ ꯃꯤꯅ ꯈꯪꯗ꯭ꯔꯁꯨ ꯇꯦꯁ ꯑꯗꯣꯝꯒꯤ ꯏꯅꯥꯎꯅꯨꯄꯤ ꯑꯋꯥꯕ ꯇꯥꯔꯗꯤ ꯑꯩꯒꯤꯒ ꯄꯥꯎ ꯐꯥꯎꯅꯔꯒ ꯑꯩꯒꯤꯗ ꯃꯇꯝ ꯈꯔ ꯂꯩꯍꯟꯁꯤ ꯕꯦꯕꯤ ꯆꯨꯝꯗꯣ ꯌꯥꯝ ꯐꯖꯕꯅꯤ ꯍꯣꯏ ꯆꯨꯝꯗꯣ ꯌꯥꯝ ꯐꯠꯇꯕꯅꯤ ꯆꯥ ꯊꯛꯄꯒꯤ ꯃꯣꯠꯆꯥꯏꯗ ꯃꯥꯅ ꯊꯦꯡꯈ꯭ꯔꯗꯤ ꯄꯣꯠ ꯆꯩꯗꯣ ꯆꯥꯔꯨꯔꯗꯤ ꯁꯤꯕ ꯐꯥꯎꯕ ꯌꯥꯎꯅꯔꯦ ꯑꯗꯨꯅꯦꯕ ꯆꯨꯝ ꯍꯥꯏꯁꯤꯗꯤ ꯍꯨꯅꯤ ꯍꯥꯏꯔꯤꯅꯦꯕ ꯃꯥꯂꯦꯝꯅ ꯕꯦꯕꯤ ꯀꯤꯠ ꯀꯧꯈ꯭ꯔꯦ ꯕꯦꯕꯤꯕꯨ ꯑꯗꯨꯅꯦꯕ ꯆꯨꯝꯗꯣ ꯃꯣꯏꯗꯤꯅꯦ ꯁꯨꯝ ꯐꯂꯥꯡ ꯅꯞꯄꯅꯤ ꯑꯗꯩ ꯃꯊꯤ ꯄꯣꯠꯂꯥꯡ ꯐꯩꯖꯤꯜꯂꯛꯑꯅꯤ ꯃꯣꯏ ꯏꯃꯨꯡ ꯃꯅꯨꯡꯗꯩ ꯁꯣꯐꯥꯁꯦ ꯃꯊꯛꯇꯒ ꯂꯩꯔꯝꯃꯅꯤ ꯇꯨꯀꯠꯆꯩꯕꯗꯣ ꯑꯗꯨ ꯀꯪꯗ꯭ꯔꯤꯉꯩꯗꯒ ꯄꯥꯏꯔꯨꯔꯗꯤ ꯂꯣꯏꯔꯦ ꯄꯦꯇꯦꯛ ꯂꯥꯎꯔꯒ ꯇꯩꯁꯟꯈ꯭ꯔꯅꯤ ꯀꯩꯅꯣꯁꯤꯒ ꯀꯪꯈ꯭ꯔꯗꯤ ꯐꯩ ꯁꯨꯝ ꯀꯟꯊꯣꯛꯑꯒ ꯆꯠꯈꯤ ꯑꯗꯨ ꯇꯜꯂꯅ ꯑꯩꯅ ꯑꯗꯨꯁꯨ ꯀꯩꯅꯣ ꯇꯧꯔꯤꯕ ꯇꯦꯁꯇꯤ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯒꯦ ꯕꯦꯕꯤ ꯀꯔꯤ ꯌꯦꯟꯖꯥꯡꯅꯣ ꯃꯥꯂꯦꯝ ꯏꯅꯥꯎ ꯀꯔꯤ ꯌꯦꯟꯖꯥꯡ ꯆꯥꯒꯦ ꯅꯤꯂꯤꯒ ꯂꯣꯏꯅ ꯄꯥꯏꯈ꯭ꯔ ꯃꯥꯜꯂꯦ ꯅꯤꯂꯤ ꯂꯩꯔꯤꯕꯔꯣ ꯅꯤꯂꯤ ꯗꯥꯔꯂꯤꯡ ꯂꯩꯔꯤꯕꯔꯣ ꯇꯦꯁ ꯀꯧꯈ꯭ꯔꯦ ꯃꯥꯂꯦꯝꯅ ꯕꯦꯕꯤ ꯀꯧꯈ꯭ꯔꯦ ꯇꯦꯁ ꯀꯧꯈ꯭ꯔꯦ ꯑꯩꯗꯤ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠ ꯌꯦꯟꯁꯥꯡ ꯆꯥꯏ ꯀꯩꯅꯣ ꯌꯦꯔꯨꯝ ꯌꯦꯔꯨꯝꯔꯣ ꯕꯦꯕꯤ ꯑꯁꯦꯡꯕꯅꯦ ꯑꯩꯁꯦ ꯃꯇꯝ ꯀꯨꯏꯅ ꯇꯨꯝꯕ ꯐꯪꯗꯕ ꯃꯤꯒ ꯃꯥꯜꯂꯦꯕꯣ ꯇꯨꯝꯅꯤꯡꯕꯅ ꯃꯤꯠꯁꯦ ꯂꯣꯏꯔꯦ ꯅꯨꯡꯗꯥꯡꯗꯤ ꯁꯥꯕꯁꯦ ꯇꯨꯝꯕ ꯌꯥꯗꯦ ꯐꯖꯅ ꯑꯗꯨꯅ ꯇꯧꯔꯤꯕ ꯈꯪꯗꯦ ꯏꯁꯥꯁꯦ ꯏꯅꯣꯝ ꯅꯣꯝꯊꯔꯅ ꯏꯅꯨꯡꯕ ꯅꯨꯡꯉꯥꯏꯇꯦ ꯆꯝꯊꯣꯡ ꯑꯣꯏꯔꯝꯒꯅꯤ ꯀꯤꯠ ꯀꯤꯠ ꯍꯥꯏꯗꯣ ꯆꯨꯝꯕ꯭ꯔꯣ ꯀꯤꯠ ꯀꯤꯠ ꯆꯝꯊꯣꯡꯔꯣ ꯅꯪꯅ ꯐꯦꯚꯣꯔꯥꯏꯠ ꯍꯦꯟꯖꯥꯡ ꯍꯥꯏꯁꯦ ꯑꯩꯅ ꯈꯟꯕꯗꯗꯤ ꯅꯪꯁꯦ ꯌꯦꯁ ꯏꯆꯦ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠ ꯈꯪꯕꯤꯔꯝꯕꯒꯤ ꯏꯆꯦꯕꯨ ꯍꯥꯏꯅꯤꯡꯉꯥꯏꯗ ꯊꯥꯒꯠꯆꯔꯤ ꯑꯣ ꯀꯔꯝꯕ ꯏꯆꯦꯅꯣ ꯍꯥꯏꯁꯦ ꯇꯦꯁ ꯏꯆꯦꯔꯣ ꯇꯈꯦꯜ ꯏꯆꯦꯔꯣ ꯅꯪꯒꯤ ꯀꯩꯅꯣ ꯐꯦꯚꯣꯔꯥꯏꯠ ꯈꯪꯉꯦ ꯍꯥꯏꯁꯦ ꯑꯩꯅ ꯈꯪꯕꯗꯗꯤ ꯅꯪꯁꯦ ꯌꯦꯔꯨꯝ ꯄꯥꯝꯃꯦꯕ
ꯇꯦꯁ ꯀꯩ ꯂꯝꯗ ꯌꯨꯝ ꯄꯥꯟꯒꯦ ꯑꯗꯣꯝꯒꯤ ꯏꯅꯥꯎꯅꯨꯄꯤ? ꯇꯦꯁ ꯀꯩ ꯂꯝꯗ ꯌꯨꯝ ꯄꯥꯟꯒꯦ? ꯑꯩꯁꯦ ꯑꯗꯨ ꯑꯩꯈꯣꯏ ꯊꯣꯏꯊꯣꯏꯗꯣ ꯆꯝꯊꯣꯡ ꯑꯦꯟ ꯌꯦꯔꯨꯝ ꯏꯆꯦ ꯑꯅꯤꯃꯛ ꯃꯥꯏꯁꯦ ꯑꯃꯁꯨ ꯅꯥꯗꯅ ꯑꯃꯅꯁꯨ ꯁꯥꯎꯗꯅꯕ ꯑꯃꯅꯁꯨ ꯁꯥꯎꯗꯅꯕ ꯌꯥꯝꯅ ꯁꯤꯡꯅ ꯕ꯭ꯔꯤꯇꯤꯁꯀꯤ ꯇꯥꯏꯞꯇ ꯈꯨꯝꯃꯛꯏꯅꯦ ꯕꯦꯕꯤ ꯑꯩꯁꯦ ꯇꯧꯔꯤ ꯌꯦꯡꯉꯣꯕ ꯇꯦꯁꯇꯁꯨ ꯁꯥꯎꯗꯅꯕ ꯑꯩꯅꯁꯨ ꯁꯥꯎꯗꯅꯕ ꯇꯧꯔꯛꯏꯅꯦ ꯃꯥꯏꯁꯦ ꯕ꯭ꯔꯤꯇꯤꯁꯀꯤ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯔꯦ ꯊꯣꯏꯊꯣꯏꯗꯣ ꯃꯣꯏꯅꯦ ꯃꯌꯨꯝꯗ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯤ ꯈꯔ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯅꯦ ꯁꯤꯐꯥꯏ ꯂꯩꯕꯅꯤꯅꯅꯦ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯤ ꯃꯌꯨꯝꯗ ꯆꯠꯂꯤ ꯍꯥꯏ ꯆꯥꯛ ꯊꯣꯡꯉ ꯈꯣꯠꯂꯒ ꯁꯟꯗꯥ ꯇꯥꯗ꯭ꯔꯤꯉꯩꯗ ꯑꯃꯨꯛꯀ ꯃꯤ ꯂꯥꯛꯄ ꯑꯗꯣ ꯃꯤꯒꯤ ꯃꯌꯨꯝꯗ ꯇꯨꯝꯕꯗꯣ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯌꯦꯕ ꯌꯥꯝ ꯇꯨꯝꯁꯤꯜꯂꯛꯄꯗꯣ ꯏꯀꯥꯏꯅ ꯃꯤ ꯃꯌꯨꯝꯗ ꯃꯤꯅ ꯀꯔꯤꯝ ꯍꯥꯏꯗ꯭ꯔꯦ ꯑꯗꯨꯅꯅꯦ ꯃꯣꯏꯁꯦ ꯂꯧꯕꯨꯛꯇ ꯇꯨꯝꯃꯤ ꯍꯥꯏꯌꯦꯕ ꯀꯤꯔꯗꯅꯅꯦ ꯂꯧꯕꯨꯛꯇꯨꯗ ꯇꯥꯕꯗ ꯀꯌꯥ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅ ꯂꯧꯕꯨꯛꯇ ꯑꯉꯥꯡꯁꯤꯡꯗꯨꯒ ꯀꯥꯡꯅ ꯆꯤꯛꯅ ꯍꯦꯛꯇ ꯂꯣꯏꯔꯦ ꯃꯆꯥꯁꯨ ꯑꯍꯨꯝ ꯁꯨꯖꯜꯂꯕꯅꯤꯅꯅꯦ ꯃꯆꯥꯁꯨ ꯑꯄꯤꯛ ꯑꯄꯤꯛꯄ ꯑꯍꯨꯝ ꯂꯧꯕꯨꯛꯇ ꯇꯨꯝꯃꯦ ꯍꯥꯏꯌꯦ ꯑꯩꯅ ꯉꯔꯥꯡ ꯇꯥꯕꯗ ꯀꯌꯥ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨ ꯈꯜꯂꯨꯕꯗ ꯇꯈꯦꯜ ꯃꯤꯡꯁꯦꯜ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯑꯩꯗꯤ ꯉꯁꯤ ꯊꯩꯕꯣꯡ ꯊꯣꯡꯕ ꯆꯥꯅꯤ ꯃꯥꯂꯦꯝ ꯏꯅꯥꯎ ꯆꯥꯗ꯭ꯔꯤ ꯃꯥꯂꯦꯝ ꯍꯥꯏꯅ ꯀꯥꯟꯅꯗꯦ ꯈ꯭ꯔꯤꯁꯇꯤꯌꯥꯟꯅꯤ ꯃꯣꯏ ꯂꯥꯡꯒꯣꯜꯒꯤꯅꯤ ꯑꯧ ꯑꯩꯕꯨꯗꯤ ꯈꯪꯉꯤꯅꯦ ꯇꯦꯁꯅ ꯍꯥꯏꯈ꯭ꯔꯦꯅꯦ ꯈ꯭ꯔꯤꯁꯇꯤꯌꯟꯅꯦ ꯃꯌꯥꯝ ꯅꯪꯅ ꯀꯟꯗ꯭ꯔꯁꯨ ꯌꯥꯔꯅꯤ ꯃꯣꯏꯗꯤ ꯆꯤꯡꯗ ꯆꯦꯟꯈꯠꯂꯝꯃꯅꯤ ꯑꯗꯨꯗꯤ ꯃꯩꯇꯩꯗꯁꯨ ꯈ꯭ꯔꯤꯁꯇꯤꯌꯟ ꯂꯩꯕꯅꯤꯅꯦ ꯃꯤꯛꯁ ꯕ꯭ꯂꯣꯛꯁ ꯋꯦꯜꯀꯝ ꯃꯌꯥꯝ ꯂꯥꯏꯛ ꯑꯃꯃꯝꯗ ꯅꯝꯕꯤꯌꯨꯅ ꯑꯩꯒꯤꯁꯦ ꯃꯤꯗꯤ 3 ꯂꯩ ꯂꯥꯏꯛꯇꯤ 3 ꯈꯛꯇ ꯊꯩꯕꯣꯡ ꯊꯣꯡꯕ ꯆꯥꯗ꯭ꯔꯗꯤ ꯊꯩꯕꯣꯡ ꯃꯥꯜꯂꯦ ꯃꯥꯏꯊꯣꯡꯗꯣ ꯊꯩꯕꯣꯡ ꯃꯇꯝꯒꯤ ꯍꯩꯖꯥꯡꯅꯤ ꯊꯩꯕꯣꯡ ꯍꯥꯏꯗꯣ ꯅꯪ ꯑꯗꯨ ꯏꯅꯝꯊꯥꯗ ꯆꯥꯒꯩ ꯐꯪꯗꯣꯏꯔꯣ ꯐꯪꯉꯣꯏꯑꯕ ꯑꯗ ꯍꯧꯖꯤꯛ ꯈꯔ ꯍꯣꯡꯉꯦ ꯆꯥꯍꯧꯕꯅ ꯐꯩ ꯍꯧꯖꯤꯛ ꯍꯥꯟꯅꯗꯤ ꯊꯩꯕꯣꯡꯁꯦ ꯀꯤꯂꯣꯗꯅꯦ 60 ꯄꯤꯔꯝꯃꯦꯕ ꯍꯧꯖꯤꯛꯇꯤ 100ꯒꯤ ꯃꯈꯥꯗ ꯇꯥꯈꯤꯗ꯭ꯔꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯃꯤ ꯆꯥꯕꯤꯅꯤꯡꯉꯥꯏ ꯃꯤꯁꯦ ꯇꯜꯂ ꯃꯥꯜꯂꯦ ꯍꯥꯟꯅꯗꯤ ꯃꯤꯁꯦ ꯌꯥꯝ ꯆꯥꯔꯝꯗꯦꯕ ꯌꯣꯔ ꯑꯦꯞꯁꯦꯟ ꯏꯟ ꯃꯥꯏ ꯂꯥꯏꯐ ꯏꯁꯇ꯭ꯔꯤꯃꯤꯡ ꯃꯥꯏ ꯐ꯭ꯔꯦꯟ ꯌꯦꯁ I miss your live stream last night. Yes. So sorry. I'm busy last night. Have some work. ꯑꯩꯒꯤ ꯐꯥꯔꯝꯗ ꯊꯩꯕꯣꯡ ꯄꯥꯝꯕꯤ 60 ꯃꯥꯏ ꯄꯦꯝꯃ ꯃꯅꯤꯄꯨꯔꯁꯦ ꯊꯩꯕꯣꯡ ꯇꯥꯡꯉꯦ ꯍꯥꯏꯅꯕꯅꯤꯅꯦ ꯅꯪꯗꯤ ꯑꯗꯨ ꯄꯩꯁꯥ ꯂꯣꯏꯔꯝꯃꯅꯤꯍꯦ ꯃꯥꯂꯦꯝ ꯏꯅꯥꯎ ꯃꯔꯨꯁꯨ ꯇꯥꯡꯉꯦ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯗꯤ ꯊꯩꯕꯣꯡ ꯃꯔꯨꯒꯁꯦ ꯂꯨꯄꯥ 10 ꯄꯤꯔꯝꯃꯦ ꯀꯅꯥ ꯆꯥꯔꯤꯃꯣ ꯊꯩꯕꯣꯡ ꯃꯔꯨꯁꯦ ꯀꯅꯥ ꯆꯥꯗꯣꯏꯅꯣ ꯍꯥꯏꯕ ꯍꯧꯖꯤꯛꯇꯤ ꯏꯃꯥꯏ ꯄꯦꯝꯃ ꯇꯥꯡꯕꯅ ꯊꯩꯕꯣꯡ ꯃꯔꯨꯁꯨ ꯆꯥꯝꯃ ꯌꯥꯡꯈꯩꯒ ꯄꯤ ꯊꯩꯕꯣꯡ ꯃꯔꯨ Mixed blocks. India now very dangerous situation. Yes. Yes. Malem, Taibong tangde yonba sitte. FMM mafamgi makha poli. Mafamgi makha poli. ꯈꯪꯗꯦ ꯑꯩꯅ ꯇꯥꯕꯗ ꯊꯩꯕꯣꯡ ꯇꯥꯡꯉꯦ ꯊꯩꯕꯣꯡ ꯌꯨꯕꯤꯁꯦ ꯌꯥꯝ ꯇꯥꯡꯉꯦꯅ ꯇꯥꯕ ꯑꯥꯗꯗꯤ ꯃꯅꯤꯄꯨꯔꯗꯗꯤ ꯁꯖꯅꯥꯁꯤꯁꯨ ꯍꯧꯗꯦ ꯍꯥꯏꯅ ꯍꯥꯏꯌꯦꯕ ꯁꯖꯅꯥ ꯆꯥꯕ ꯍꯩꯇꯦ ꯍꯥꯏꯅ ꯊꯩꯕꯣꯡ ꯑꯁꯪꯕꯁꯦ ꯁꯤꯒꯗꯤ ꯅꯍꯥꯟꯃꯨꯛ ꯆꯍꯤ ꯐꯥꯎꯅꯦ ꯃꯇꯝꯗꯅꯦ 60 ꯄꯤꯌꯦꯕ 40 ꯄꯤ 40 ꯀꯤꯂꯣꯗ ꯑꯁꯦꯝꯕꯗꯣ ꯍꯟꯗꯛꯇꯤ ꯂꯨꯄꯥ 100 ꯃꯈꯥ ꯇꯥꯈꯤꯗ꯭ꯔꯦ Mixed blocks. Taste of India. I will pray your country, my friend. Thank you so much, my dear friend. Malem, hello. Taste Malem se amambani.
ꯈꯨꯃꯟꯅꯤ ꯏꯝꯐꯥꯜ ꯀꯔꯤ ꯇꯦꯁꯠ ꯃꯥꯂꯦꯝꯁꯦ ꯑꯃꯝꯕꯅꯤ ꯈꯨꯃꯟꯅꯤ ꯏꯝꯐꯥꯜ ꯃꯥꯂꯦꯝꯁꯦ ꯑꯃꯝꯕꯅꯤ ꯈꯨꯃꯟꯅꯤ ꯏꯝꯐꯥꯜ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅ ꯚꯥꯞ ꯇꯥꯗ꯭ꯔꯦ ꯑꯁ ꯑꯁꯤꯃ ꯑꯩ ꯈꯔ ꯏꯀꯥꯏꯔꯦꯗ ꯅꯪꯅ ꯀꯔꯤ ꯀꯔꯤ ꯃꯅꯤꯡꯒꯤ ꯂꯦꯡꯒ꯭ꯋꯦꯖꯁꯦ ꯑꯩꯅ ꯈꯔ ꯈꯔ ꯚꯥꯞ ꯇꯥꯔꯛꯇꯕꯁꯤꯗ ꯃꯩꯇꯩꯗꯤ ꯑꯣꯏꯔꯒ ꯌꯥꯝꯅ ꯂꯨꯁꯜꯂꯛꯑꯗꯤ ꯑꯗꯨ ꯈꯪꯗꯦꯕ ꯆꯥꯛꯈꯨꯝ ꯆꯪꯉꯒ ꯆꯥꯛ ꯊꯤꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤꯀꯣ ꯃꯥꯂꯦꯝꯒꯤ ꯃꯤꯡ ꯀꯔꯤ ꯀꯧꯒꯦ ꯑꯗꯨꯅꯤ ꯃꯥꯂꯦꯝ ꯑꯩ ꯁꯨꯝ ꯆꯠꯈꯤꯗꯣꯔꯦ ꯃꯥꯂꯦꯝ ꯏꯅꯥꯎꯒꯤ ꯃꯤꯡ ꯀꯔꯤ ꯀꯧꯒꯦ ꯉꯁꯥꯏ ꯑꯩꯅ ꯑꯥꯗ ꯊꯝꯃꯝꯕꯗꯣ ꯄꯨꯁꯜꯂꯛꯇꯣꯏ ꯃꯥꯜꯂꯦ ꯑꯗꯨꯒ ꯄꯨꯁꯜꯂꯛꯄꯅꯦ ꯆꯥꯛ ꯄꯤꯎꯗꯣꯅ ꯃꯤꯛꯁ ꯕ꯭ꯂꯣꯛꯁ ꯀꯔꯤ ꯇꯈꯦꯜ ꯍꯥꯏꯔꯒ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯃꯤꯛꯁ ꯕ꯭ꯂꯣꯛꯁꯅ ꯋꯥꯠ ꯍꯦꯄꯦꯟ ꯇꯨ ꯌꯣꯔ ꯀꯟꯇ꯭ꯔꯤ ꯃꯥꯏ ꯐ꯭ꯔꯦꯟ ꯇꯦꯁ ꯑꯣꯐ ꯏꯟꯗꯤꯌꯥ ꯃꯥꯂꯦꯝꯒꯤ ꯃꯤꯡ ꯀꯔꯤ ꯀꯧꯒꯦ ꯃꯥꯂꯦꯝꯅ ꯑꯌꯥ ꯅꯤꯂꯤ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦ ꯁꯅꯥꯃꯍꯤ ꯀꯧꯔꯦ ꯁꯅꯥꯃꯍꯤ ꯆꯨꯝꯃꯤꯕꯣ ꯆꯨꯝꯗꯤꯕꯣ ꯂꯨꯁꯤ ꯋꯥꯔꯦꯟ ꯋꯥꯔꯜ ꯀꯁꯔ ꯅꯤꯂꯤ ꯃꯤꯛꯁ ꯕ꯭ꯂꯣꯛꯁ ꯃꯥꯂꯦꯝ ꯅꯤꯂꯤ ꯀꯧꯈꯔꯦ ꯕꯦꯕꯤ ꯕꯣꯛꯀꯤ ꯑꯣꯐꯤꯁꯇ ꯊꯕꯛ ꯈꯔ ꯆꯤꯟꯕꯅ ꯀꯃꯦꯟ ꯄꯤꯔꯛꯄ ꯉꯝꯃꯨꯗ꯭ꯔꯦ ꯍꯣꯏ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ ꯆꯠꯈ꯭ꯔꯕꯣ ꯀꯩꯅꯣ ꯇꯦꯁ ꯆꯠꯈ꯭ꯔꯕꯣ ꯆꯟꯗꯟ ꯁꯕꯗꯟ ꯕꯦꯕꯤ ꯑꯣꯐꯤꯁ ꯊꯕꯛ ꯀꯟꯕ ꯃꯥꯜꯂꯤꯗ ꯃꯥꯂꯦꯝꯅ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯅꯤꯂꯤ ꯍꯥꯏꯅ ꯀꯧꯊꯔ ꯃꯥꯂꯦꯝꯅ ꯍꯧꯗꯣꯡ ꯈꯣꯡꯂꯤꯗꯣ ꯑꯩꯗꯤ ꯑꯉꯥꯡ ꯄꯣꯛꯄ ꯃꯥꯜꯂꯨꯔꯦ ꯃꯥꯂꯦꯝ ꯍꯥꯏ ꯀꯁꯥꯔ ꯅꯤꯂꯤꯅ ꯀꯩꯅꯣ ꯅꯣꯛꯐꯦꯠꯀ ꯇꯧꯁꯜꯂꯛꯏꯁꯦ ꯋꯥꯔꯤ ꯁꯥꯎꯀꯣ ꯑꯩ ꯆꯥꯛ ꯊꯤꯕꯤꯈꯤꯒꯦ ꯃꯣꯏꯒꯤ ꯅꯤꯂꯤꯁꯦ ꯃꯥꯏꯕꯤꯔꯛꯑꯦ ꯃꯥꯂꯦꯝꯅ ꯃꯤ ꯂꯩꯁꯥꯕꯤ ꯇꯦꯛ ꯇꯦꯛ ꯂꯥꯎꯕꯤ ꯇꯦꯛ ꯇꯦꯛ ꯂꯥꯎꯅ ꯐꯝꯃꯤꯗꯣ ꯎꯗꯦ ꯃꯥꯂꯦꯝ ꯂꯩꯁꯥꯕꯤ ꯇꯦꯛ ꯇꯦꯛ ꯂꯥꯎꯅ ꯃꯤ ꯗꯨꯀꯥꯟꯗ ꯐꯝꯖꯔꯤꯗꯣ ꯃꯥꯏꯕꯤꯔꯒ ꯍꯪꯕꯤꯈ꯭ꯔꯦꯅꯦ ꯆꯥꯔꯒ ꯄꯦꯟꯖꯩ ꯑꯃꯨꯛ ꯄꯥꯏꯊꯣꯔꯛꯑꯦ ꯆꯦ ꯚꯣꯏꯁ ꯐꯖꯩꯌꯦ ꯅꯣꯏ ꯅꯨꯡꯁꯤꯕꯒꯤ ꯐꯖꯔꯤꯅꯤꯗ ꯏꯇꯥꯎꯕꯤꯁꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯂꯥꯏꯔ ꯃꯆꯥꯅ ꯀꯁꯔ ꯅꯤꯂꯤ ꯇꯨꯠ ꯑꯩ ꯑꯗꯨꯅꯦ ꯁꯥꯎꯈ꯭ꯔꯦ ꯅꯤꯂꯤ ꯁꯥꯎꯈ꯭ꯔꯦ ꯃꯥꯏꯕꯤꯔꯥꯏꯗꯨꯒ ꯑꯣꯟꯊꯣꯛ ꯑꯣꯟꯊꯣꯛꯄ ꯃꯥꯂꯦꯝ ꯏꯅꯥꯎ ꯅꯪꯁꯨꯅꯦ ꯏꯇꯥꯎꯕꯤꯁꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯏꯆꯦ ꯇꯈꯦꯜ ꯅꯨꯡꯉꯥꯏꯔꯤꯕꯣ ꯁꯥꯂꯩꯃꯅ ꯅꯨꯡꯉꯥꯏꯔꯤ ꯁꯥꯂꯩꯃ ꯁꯤ ꯁꯥꯏ ꯀꯁꯔ ꯅꯤꯂꯤꯅ ꯃꯥꯂꯦꯝꯅ ꯂꯥꯏꯔ ꯃꯆꯥ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯂꯥꯏꯔ ꯃꯆꯥꯅ ꯃꯥꯂꯦꯝ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯌꯦ ꯑꯥꯔ ꯖꯦ ꯑꯣꯟ
जब कोई बात बिगड़ जाए मुश्किल में जब पड़े, तो देना साथ मेरा वो हमनवा। जब कोई बात बिगड़ जाए मुश्किल में जब पड़ जाए, तो देना साथ मेरा वो हमनवा। अंधेरों में साथ मेरा, kare baby na enungai ta lare macha connect to biro kasani linga lare macha connect to biwai kasani liga lare macha na arje ta ko hai test of india na nili se lesabira maura nili se lesabini test lesabi tek tek lau bini nili kai ngang sage usana kasani lina lesabini ai lare macha na kasani li khuram jari debi itaw ni on arje na malemna lare macha khongleibu yeng dina khongpham leiro nungda yahip chari as malem nache di jati ene nangi language se pabada salai mana david kuidada ukhidaba lare machana hoi tawar je aduidi kasani li sei do ma je usai che khuram gre lare machana usana arje chaksa khraboy malem nanili hagi tawbanida adomgi post yenglaga jagoi sabadu yengbani ko nusina tawjari ni ko malem na hajere ise arjena ichi usha chaksa di ichi di kenjang sage Desna lesabi already aiga line tawna si kasani hoy pakhang mani hojale do mix blocks na hello iche kike na hello iche hello kike welcome malem na test kay dawrage nili lesabi oiraga line kay gino maka line tawna ji ai ai mosuri da thonge usalai mana malem na keke kau khare malem ne usaju kau khare mix blocks thank you for connecting supporting ma ini adin dai job jadi malem na kaino nungai jan pini malem nungai bo malem farm keke na baby na keke iche kharam gre usana malem farm da kari thari ge malem farm da keke thari ge usana keke wai hai badi yadabanina nungai hai batai malem ge that means ma wai ba hoi matam manipur da duyam na awana taragabu kai kai waro de no jikti pochu ya phajana sikam maroi puthona chondo kai mohom leite ba keke ne bijen chak charabo baby na chare keke je baby di ma khoi gi saudana ba ma yerum ji chai adugai di chamthong ni chai british ki type de khungra bani sis test kari jam chage malem ai nili do girlfriend on lage taw bani ai di ngarang with her do ai keke na kadai kana ge life tano keke I heard that. already ai di ngarang with her do ai keke na che kon pheng ni ro usana pheng di usa tak chage taw
ꯎꯁꯥꯏꯒꯤ ꯐꯥꯔꯃꯒꯤ ꯐ꯭ꯔꯦꯁ ꯄꯤꯛ ꯕꯐꯦꯂꯣꯗ ꯀꯤꯛ ꯔꯦꯕꯤꯠ ꯑꯣ ꯃꯥꯁꯦ ꯂꯣꯏꯅ ꯁꯨꯅ ꯂꯩꯔꯦ ꯑꯗꯨꯗꯤ ꯃꯥꯂꯦꯝꯒꯤꯁꯤꯒ ꯀꯅꯥꯒꯤ ꯕꯐꯦꯂꯣ ꯆꯤꯀꯣ ꯀꯩꯀꯩ ꯇꯨꯝꯃꯣ ꯏꯆꯦ ꯀꯅꯥꯒꯤꯅꯣ ꯑꯩꯉꯣꯟꯗꯔꯣ ꯑꯩꯉꯣꯟꯗ ꯇꯨꯝꯃꯣ ꯍꯥꯏꯁꯤ ꯆꯥꯛꯈꯣ ꯆꯥꯗꯦꯗ ꯀꯩꯀꯩ ꯃꯁꯤꯗ ꯀꯩꯅꯣ ꯌꯥꯎꯕꯅꯤ ꯑꯗꯨ ꯑꯂꯨ पकड़ जाएगा क्या पकड़ जाएगा ꯎꯁꯥ ꯀꯥꯏꯅꯣ पकड़ जाएगा दाहिने ꯃꯥꯂꯦꯝ वाली ꯃꯥꯂꯦꯝꯅ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯋꯥꯠꯁꯑꯋꯥꯔ ꯌꯧꯔꯕ ꯀꯥꯏꯗꯩ ꯌꯧꯗꯣꯏꯅꯣ ꯀꯩꯀꯩ ꯋꯥꯔꯤ ꯎꯁꯥ ꯂꯩꯃ ꯃꯥꯂꯦꯝ ꯃꯪꯒꯣꯜ ꯑꯣꯏꯌꯨ ꯍꯥꯏꯌꯦ ꯃꯥꯂꯦꯝ ꯅꯨꯡ ꯎꯁꯥ ꯀꯥꯎ ꯍꯥꯏꯕꯅꯦ ꯀꯥꯎ ꯍꯥꯏꯕꯅꯦ ꯍꯥꯏꯌꯦ ꯀꯥꯎ ꯍꯥꯏꯕꯅꯦ ꯍꯥꯏꯗꯤ ꯀꯥꯎ ꯍꯥꯏꯕꯅꯤ ꯍꯥꯏꯔꯣ ꯔꯣꯛ ꯆꯥꯎꯁꯅꯥ ꯑꯔꯥꯏ ꯇꯥꯈ꯭ꯔꯕꯅꯤ ꯇꯤꯟꯗꯒꯤꯅꯤ ꯂꯨꯁꯤ ꯍꯥ ꯀꯔꯤ ꯑꯗꯨꯅꯤ ꯃꯥ ꯈꯛꯇꯪꯒ ꯇꯧꯕꯗ ꯃꯥ ꯂꯣꯏꯗꯣꯔꯦ ꯁꯤꯕꯨ ꯀꯃꯥꯏꯅ ꯅꯣ ꯑꯦꯟ ꯁꯤ ꯁꯤ ꯇꯧꯗꯣꯏꯁꯤꯕꯨ ꯅꯣꯡꯃꯒ ꯕꯨꯛꯗꯣꯟ ꯇꯧꯍꯟꯕꯗ ꯏꯆꯥꯅꯨꯄꯤꯅꯦ ꯇꯨꯝꯃꯨꯔꯦ ꯂꯥꯛꯑ ꯇꯨꯝꯃꯨ ꯏꯊꯕ ꯂꯩ ꯌꯦꯡꯉꯨ ꯃꯄꯥ ꯍꯥꯏꯅ ꯑꯦꯟ ꯁꯤ ꯁꯤ ꯇꯧꯍꯟꯗꯣꯔꯦ ꯑꯩ ꯏꯆꯥꯅꯨꯄꯤꯁꯦ ꯑꯦꯟ ꯁꯤ ꯁꯤꯒ ꯌꯥꯎꯍꯜꯂꯤ ꯏꯀꯥꯏꯈ꯭ꯔꯦ ꯃꯤꯁ ꯕ꯭ꯂꯣꯛꯁ ꯂꯨꯁꯤ ꯋꯦꯜꯀꯝ ꯏꯟ ꯃꯥꯏ ꯑꯔꯕꯤ ꯂꯥꯏꯐ ꯁꯇ꯭ꯔꯤꯝ ꯃꯥꯂꯦꯝ ꯐꯥꯔ ꯖꯤꯡꯊꯔꯤ ꯀꯩꯅꯣ ꯀꯤꯔꯤꯃꯣ ꯃꯥꯂꯦꯝ ꯏꯅꯥꯎ ꯀꯤꯅꯒ ꯌꯦꯡꯉꯤꯗꯨꯅ ꯏꯁꯇꯦꯃꯤꯅꯥꯅ ꯎꯁꯥ ꯂꯩꯃꯅ ꯆꯦ ꯂꯥꯏꯛ ꯇꯧꯅ ꯆꯥꯛ ꯊꯣꯡꯕꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯑꯩꯗꯤ ꯇꯧꯖꯗ꯭ꯔꯤ ꯉꯁꯤꯇꯅꯦ ꯑꯍꯥꯟꯕꯅꯤ ꯑꯩ ꯚꯥꯞ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯚꯥꯞ ꯇꯥꯗꯦꯕ ꯐꯖꯅ ꯐꯝꯅ ꯅꯦꯅꯥ ꯇꯥꯅ ꯇꯧꯗ꯭ꯔꯗꯤꯅꯦ ꯍꯩꯇꯦ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯇꯧꯖꯔꯤꯁꯦ ꯎꯁꯥ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯁꯞꯄꯣꯔꯇꯤꯡ ꯃꯥꯏ ꯂꯥꯏꯐ ꯏꯁꯇ꯭ꯔꯤꯃꯤꯡ ꯄꯄꯥꯗ ꯆꯥꯛ ꯇꯣꯛꯑꯒ ꯊꯤꯟꯕꯤꯔꯨ ꯆꯣ ꯑꯩ ꯀꯩꯅꯣꯁꯨ ꯄꯨꯟ ꯆꯠꯄꯤꯈꯣ ꯇꯤꯟꯗꯩꯅꯤꯌꯦ ꯇꯧꯕꯕꯨꯗꯤ ꯑꯩ ꯆꯠꯆꯒꯦꯅ ꯉꯁꯥꯏꯅ ꯊꯣꯛꯑꯗꯤ ꯂꯣꯏꯔꯦꯍꯦ ꯁꯛꯀꯁꯦ ꯎꯁꯛꯀ ꯎꯠꯆꯔꯔꯣꯏ ꯁꯛꯇꯥꯁꯦ ꯄꯨꯡꯂꯪ ꯂꯪꯉꯅ This account I use already done. Connect to you, friend Usha. Usana ꯊꯨꯝꯒ ꯑꯣ ꯑꯩꯅ ꯍꯤꯟꯖꯥꯡ ꯊꯣꯡꯕ ꯅꯠꯇꯦ ꯋꯥꯠꯂꯦꯃ ꯅꯣꯏ ꯏꯇꯩꯅ ꯊꯣꯡꯕꯅꯤ ꯇꯧꯋꯦꯕꯣ ꯑꯗꯨꯅꯅꯤ ꯅꯤꯅ ꯇꯥꯔꯤꯁꯦ ꯑꯩꯗꯣ ꯍꯤꯟꯖꯥꯡꯒ ꯊꯣꯡꯉꯗꯤꯅꯦ ꯑꯩ ꯑꯗꯨ ꯍꯩꯔꯣꯏꯑꯕ ꯆꯥꯔꯣ ꯇꯤꯟ ꯌꯣꯠꯂꯒꯦ ꯕꯦꯕꯤꯅ ꯑꯦꯟ ꯁꯤ ꯁꯤ ꯇꯝꯕ ꯌꯥꯝ ꯐꯩ ꯏꯆꯦ ꯇꯝꯍꯜꯂꯣꯗꯨꯅꯦꯕ ꯇꯝꯍꯜꯂꯤꯃꯦꯕ ꯑꯦꯟ ꯁꯤ ꯁꯤꯁꯦ ꯑꯩꯁꯨ ꯆꯍꯤ 5 ꯑꯦꯟ ꯁꯤ ꯁꯤ ꯌꯥꯎꯔꯝꯂꯤ ꯑꯦꯟ ꯁꯤ ꯁꯤꯒꯤ ꯇ꯭ꯔꯦꯅꯤꯡ ꯁꯥꯜꯕꯀꯥꯟꯗ 15 ꯗꯦ ꯂꯩꯔꯝꯃꯤ ꯑꯣ ꯑꯗꯨꯔꯣ ꯅꯪꯅ ꯂꯩꯔꯝꯃꯦ ꯍꯥꯏꯕꯗꯣ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯃꯤꯁ ꯕ꯭ꯂꯣꯛꯁ ꯎꯁꯥ ꯂꯩꯃꯅ ꯑꯗꯨꯅꯦꯕ ꯌꯥꯎꯍꯟꯅꯤꯡꯉ ꯌꯥꯎꯔꯤꯅꯦ ꯑꯗꯨ ꯈꯪꯗꯦꯅꯦ ꯃꯔꯤꯟ ꯌꯥꯎꯗꯕ ꯑꯣꯏꯅ ꯇꯧꯔꯤꯅꯦ ꯏꯆꯥꯅꯨꯄꯤꯁꯦ ꯃꯥꯅꯦ ꯅꯨꯡꯉꯥꯏꯇꯣꯏ ꯅꯣꯡꯃꯒ ꯌꯥꯎꯕꯗ ꯕꯨꯛꯗꯣꯟ ꯇꯧꯍꯟꯕꯗ ꯌꯦꯡꯉꯨꯕ ꯇꯨꯝꯈꯤꯁꯤꯅ ꯀꯥꯏ ꯃꯥꯡꯅꯈ꯭ꯔꯒꯦ ꯃꯤ 2ꯇ ꯉꯥꯏꯈ꯭ꯔꯦ ꯀꯅꯥ ꯂꯩꯔꯤꯒꯦ
ꯌꯧꯔꯒ ꯐꯔꯛꯀꯅꯤ ꯌꯧꯔ ꯐꯔꯛꯀꯅꯤ ꯃꯤꯅ ꯑꯣꯏꯔꯕꯅꯤꯅ ꯌꯥꯎꯗꯦꯒꯤ ꯈꯟꯖꯜꯂꯨ ꯂꯥꯏꯔꯤꯛ ꯄꯦꯄꯥ ꯎꯁꯥꯅ ꯃꯌꯥꯝ ꯏꯆꯦ ꯇꯈꯦꯜꯒꯤ ꯂꯥꯏꯐꯇ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯎꯁꯥ ꯂꯩꯃꯟ ꯊꯦꯡꯀ꯭ꯌꯨ ꯎꯁꯥ ꯏꯆꯦꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤ ꯑꯃꯁꯨꯡ ꯑꯗꯨ ꯅꯆꯦꯒꯤꯗꯃꯛ ꯍꯥꯏꯕꯤꯕꯒꯤ ꯆꯥꯔꯒ ꯄꯦꯟꯖꯩꯗ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯑꯣ ꯆꯥꯔꯒ ꯄꯦꯟꯖꯩ ꯊꯥꯔꯤꯔꯣ ꯉꯔꯥꯡꯕꯨꯗꯤ ꯍꯥꯏꯕꯅꯤ ꯊꯥꯒꯅꯤ ꯌꯥꯏ ꯑꯃꯨꯛꯀ ꯆꯠꯂꯒ ꯄꯨꯖꯔꯒ ꯂꯣꯏꯔꯦ Mình phải gì? Salema cumi. Salema takut cari live telak dibagi lupa sama toke. Kaino ay live subo ama kaktan gulay ahum pat lang chong dure among mga phat chong ipap mo jon mata gide ante ay onda lege usa iche gana kite tumde la vlogs welcome Susila kijang sage kekena thabak chilli ko iche I handak live ka yauba ngamde warawan oi handak live ka tha de ngasi tani karo usa purna live nung thang live streaming silent oina thaiba Susila kai chakchari Susila Dusana she's test lupa chama ka pamdreda sab mga khak pida oi aduni akoi haiboi haiteboi asiga channel hangi mena hangjere ba hoje lupa paisa sana lupa kayim pamdeba akoi sabka watch time ga astani pami paisa ga pamdeba malem na sila kau kare pong hawai iroli pong hawai ri dei no susila mal susila na hai mane pong hawai ri hawai sang bidro malem na susila se pong hawai sana pong ekoi susila nan pong apa ne oh hawai sang udah pong hawai go bro hawai sang susila noksa kare pong ya itu ga malem na susila
그러나 애들 공개되고 마ям기 뿡바 마ям새 마ям기 뿡바 마ям새 우바다 뿡인제 거기 뿡바가 있대고 수실라 그러죠 거기 뿡바가 있어야 Kanadana pongo do hibu pongo ni am pamala jede ne Kuji pongja deko kekena kuji pongja de Susilana Manipur ki फिल्मसिंगसे उबदा याम नुंगाइते को इचे दुनी कोइना उलाई उपाय लेते बसिगा उसाना चेतकल के जंग हा करी शैम्पू आदले होदल बाटम दले होद्रो आदले होद्रो आई थेबंग थमो चारी इसा ले जाओ रोइना Kekena cetak healthy purada yamna sabra huji sabana 40 degree ngasi di nahang thai de khatang phai ngasi 37 ora mare de ngasi 37 jo oi ba de nong ju khata khare mangli taw ngasi nong le yen hai ba July la kani chetakel unaji hoi unaji Susilana hima keke leramine keke kuire nungari boy bilana It goes my beautiful friend Takel How's today? Today is very hot. This vlog. No mami silver dasu. Kasi nung mami tereba. Ahal do hasang ram tam tawriyo. Leibo keke sum taana lei sini. Cha baju khara wale. Phayene ko mai hai ni My beautiful friend Takel house you there It looks nice Today is very nice but hot Ready? Baby vlog na Kari mathel no iche ka chakara Kari mathel no Che yam hawa chai do ngasi Thebong thong thebong Thebong thong baga alu ka khamin simiga iron ba
Rồi papar ngau keke na tadi Susila nang ay natin mani Susila nang ay urudrabay keke sukcaw mi si urudrabay Susila nang asa kayo urudray Susila na kaya mathel na hawno ko sana 5 lakh tawre thank you keke Guwahati nungai bray mathang ladi un changawai Susilana keke invite tawre mayam like tawiramu sigi live se hoy keke na ha Susila ai Guwahati dagi wazai muk pai ro re kaino su pai le re nangdi nungai bai nang tangai re keke nungai इसे आज मैं थोकगे बाय बाय उषा ले मा का चके है न उषा नमी चबजुंग बजिगा नचे की फेन मखा से फमुदना फेन जे उरु ले जे इंद्रबो Susila na mathang una jiko keke khoi dala uae invite tawre keke ji Susila na khodi invite tawre to chalo roi chalo se Guwahati daga Susila na invite tarok te khoi khoi saure ko Susila huji saure ai huji kamai taw dore pak sak na inga roi saure pot pak ing ja bana te ba mai bu chu bu khat khadi pak sak mu lo ya da bani bu ne ba ai gi fan loina loi punama da ko hoi thai bong thong ba itu setori Thobak sang labo nung lak diaก็ต้องdiaต้องนี่ก็จับไปด้วยเราคิมเดนkeke na nung na nang naharekli thongoi sepele sila hoye matam phangadi soidana lakani YT dagi thangna ba khoi myam khoi ama bu nusina na leina si aduna ahen bani right keke che bebina sil soi bi khare right na adune khallo ri am nusi bane ba yengo ba amana kadai dagi punchi gi unati ba khangna dre ba ngatani ba
ꯀꯩꯀꯩ ꯅꯪꯅ ꯖꯨꯂꯥꯏ ꯗꯨꯛ ꯁꯥꯕꯗꯨꯒ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯥꯛꯀꯅꯤ ꯍꯥꯏꯗꯣ ꯖꯨꯟ ꯖꯨꯂꯥꯏ ꯑꯥꯒꯁ ꯁꯤꯗꯤ ꯁꯥꯕꯅ ꯂꯣꯏꯗꯣꯏꯅꯦꯕ ꯑꯌꯤꯡꯕ ꯃꯐꯝ ꯆꯠꯇꯅ ꯅꯪꯅ ꯑꯁꯥꯕ ꯃꯐꯝꯁꯤꯗ ꯂꯥꯛꯇꯣꯏꯗꯣ ꯃꯥꯂꯦꯝꯅ ꯑꯩꯁꯨ ꯂꯥꯛꯀꯦ ꯀꯥꯏꯗꯅꯣ ꯍꯥꯏ ꯑꯩꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯈꯜꯂꯨꯔꯒꯀꯣ ꯑꯩꯈꯣꯏ ꯏꯅꯥꯎ ꯕꯤꯖꯦꯟꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯩ ꯍꯟꯗꯛ ꯒꯨꯋꯥꯍꯥꯇꯤ ꯆꯠꯂꯨꯕꯗ ꯏꯅꯥꯎ ꯕꯤꯖꯦꯟꯅ ꯑꯩꯕꯨ ꯎꯅꯕ ꯂꯥꯛꯏꯅꯦ ꯂꯥꯛꯈꯤ ꯍꯥꯏ ꯀꯩꯀꯦꯅ ꯁꯨꯁꯤꯂꯥ ꯀꯧꯔꯦ ꯃꯥꯂꯦꯝꯅ ꯆꯥꯅꯤꯡꯉꯛꯇ꯭ꯔꯦꯗ ꯆꯥꯛꯁꯦ ꯑꯗꯨꯒꯩꯗꯤ ꯁꯨꯁꯤꯂꯥꯅ ꯃꯥꯂꯦꯝ ꯇꯥꯔꯦ ꯅꯪ ꯀꯧꯏꯗꯣ ꯀꯩꯅꯣ ꯁꯨꯁꯤꯂꯥ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛꯇꯤ ꯆꯥꯔꯝꯃꯅꯤꯗ ꯊꯦꯡꯉꯦ ꯍꯧꯖꯤꯛ ꯑꯩꯁꯨ ꯇꯣꯛꯑꯦ ꯆꯥꯛ ꯀꯩꯀꯩꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯀꯦꯀꯦ ꯍꯣꯏꯒꯤꯗꯤ ꯚꯦꯀꯦꯁꯟ ꯄꯤꯕ꯭ꯔꯥ ꯁꯝꯃꯔ ꯚꯦꯀꯦꯁꯟ ꯑꯩ ꯏꯆꯥꯅꯨꯄꯤꯒꯤꯗꯤ ꯗꯦꯠ 21 ꯍꯟꯗꯛ ꯊꯥꯒꯤ ꯃꯦꯒꯤ 22 ꯀꯩꯅꯣ ꯄꯤꯕꯗꯨꯅ ꯃꯦ ꯖꯨꯟꯒꯤ ꯗꯦꯠ 10ꯗꯒ ꯍꯥꯡꯉꯅꯤ ꯇꯜꯂꯦ ꯑꯩꯗꯤꯅꯦ ꯏꯁꯥꯁꯦꯅꯦ ꯁꯥꯕꯁꯤꯒꯅꯦ ꯏꯆꯥꯅꯨꯄꯤꯁꯨ ꯑꯩꯁꯨ ꯃꯥꯁꯨ ꯁ꯭ꯀꯨꯜꯗ ꯀꯔꯤ ꯗ꯭ꯔꯦꯁ ꯁꯦꯠꯆꯟꯅ ꯀꯔꯤ ꯆꯠꯄ ꯅꯨꯡꯁꯥꯃꯛꯇ ꯆꯠꯄꯗꯣ ꯍꯨꯃꯥꯡ ꯅꯥꯏꯅ ꯃꯊꯕꯥꯛꯀꯁꯦ ꯂꯣꯏꯔꯦꯕ ꯑꯃꯪ ꯑꯁꯣꯝꯒ ꯀꯩꯒꯛꯁꯦ ꯑꯩꯁꯨ ꯂꯣꯏꯔꯦ ꯀꯅꯥꯒꯤ ꯅꯪꯒꯟ ꯐꯥꯎ ꯌꯧꯗꯣꯔꯦ ꯈꯨꯗꯥꯡ ꯐꯥꯎꯅ ꯍꯨꯃꯥꯡ ꯂꯥꯏ ꯊꯨꯡꯉꯦ ꯍꯥꯏꯗꯨꯅꯤ ꯋꯥꯗ꯭ꯔꯦ ꯑꯣꯒꯁ ꯐꯥꯎꯅꯤ ꯁꯤ ꯇꯧꯗꯣꯏꯁꯦ ꯑꯗꯩ ꯁꯦꯞꯇꯦꯝꯕꯔꯗꯩꯗꯤ ꯈꯔ ꯐꯔꯛꯑꯅꯤ ꯑꯥꯒꯁ ꯐꯥꯎꯅ ꯁꯥꯗꯣꯏꯁꯦ ꯇꯧꯔꯤꯁꯦ ꯀꯩꯀꯦꯅꯤꯆꯦ ꯇꯈꯦꯜ ꯑꯩꯗꯤ ꯆꯤꯛꯀꯦꯟ ꯊꯣꯡꯕꯒ ꯑꯗꯨꯗꯩ ꯊꯥꯡꯖꯤꯡ ꯃꯦꯠꯄꯒ ꯑꯣꯏꯅ ꯆꯥꯔꯛꯑꯦ ꯑꯗꯨꯗꯤ ꯍꯥꯎꯕꯅꯤꯅ ꯆꯤꯛꯀꯦꯟꯒ ꯊꯥꯡꯖꯤꯡ ꯑꯣꯏꯅ ꯇꯧꯈ꯭ꯔꯦ ꯃꯥꯏꯁꯦ ꯀꯔꯁꯦ ꯑꯃꯨꯛ ꯐꯣꯟ ꯇꯧꯁꯜꯂꯛꯏꯌꯦ ꯋꯥꯏꯔꯁꯤ ꯏꯆꯦ ꯇꯈꯦꯜ ꯂꯥꯛꯑꯦ ꯋꯥꯏꯔꯁꯤꯁꯨ ꯁꯝꯃꯔ ꯕ꯭ꯔꯦꯛ ꯖꯨꯂꯥꯏꯗ ꯑꯣꯏꯒꯅꯤ ꯑꯣ ꯑꯩꯈꯣꯏ ꯁꯤꯗꯅ ꯃꯦꯗꯩ ꯄꯤꯕꯗꯨꯅ ꯖꯨꯟꯗ ꯂꯣꯏꯗꯣꯏꯕ ꯖꯨꯂꯥꯏꯗꯗꯤ ꯑꯦꯛꯖꯥꯝ ꯑꯣꯏꯔꯅꯤ ꯃꯣꯏꯒꯤ ꯁꯨꯁꯤꯂꯥ ꯑꯁ ꯍꯥꯎꯔꯅꯤ ꯀꯩꯀꯩ ꯍꯤꯟꯖꯥꯡꯗꯣ
ꯋꯥꯌꯔꯁꯤ ꯅꯨꯡꯁꯤꯕꯤ ꯀꯧꯔꯦ ꯀꯩꯀꯦꯅ ꯁꯨꯁꯤꯂꯥꯅ ꯋꯥꯌꯔꯁꯤ ꯁꯨꯁꯤꯂꯥ ꯕꯅ ꯑꯩꯒꯤꯗꯤ ꯏꯅꯥꯎ ꯉꯥꯛꯇꯅꯤꯅꯦ ꯀꯩꯀꯦ ꯏꯆꯦꯒ ꯒꯨꯋꯥꯍꯥꯇꯤ ꯂꯥꯛꯑꯦ ꯇꯥꯕꯗ ꯑꯗꯨꯒꯩꯗꯤ ꯋꯥꯌꯔꯁꯤꯅ ꯏꯆꯦ ꯀꯩꯀꯦ ꯏꯁ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯨꯏꯔꯦ ꯎꯗꯕ ꯌꯥꯝ ꯃꯤꯁ ꯇꯧꯔꯦꯀꯣ ꯑꯩ ꯇꯦꯁꯅ ꯄꯦꯟꯖꯩꯒꯤ ꯃꯅꯥꯛ ꯆꯠꯂꯨꯕ ꯋꯥꯁꯨ ꯉꯥꯡꯗꯦ ꯇꯨꯃꯤꯟꯅ ꯐꯝꯅ ꯂꯩ ꯀꯩꯒꯤꯅꯣꯅꯦ ꯃꯄꯨ ꯂꯥꯏꯚ ꯊꯥꯔꯒ ꯋꯥ ꯉꯥꯡꯗꯣꯏꯗꯨꯅ ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯐꯝ ꯂꯩꯔ ꯀꯩ ꯃꯁꯛ ꯎꯍꯜꯂꯤꯔꯣ ꯄꯦꯟꯖꯩꯅ ꯆꯥꯛ ꯈꯝꯃꯛꯇ꯭ꯔꯕ ꯅꯪꯕꯨ ꯇꯦꯁ ꯃꯇꯝ ꯆꯥꯛ ꯆꯥꯎ ꯍꯥꯏꯔꯛꯇ꯭ꯔꯕꯅꯦ ꯆꯥꯛ ꯑꯃꯐꯥꯎ ꯄꯤꯊꯔꯛꯇ꯭ꯔꯕꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯩꯈꯣꯏꯗ ꯊꯩꯕꯣꯡ ꯊꯣꯡꯕ ꯆꯥꯁꯤ ꯂꯥꯛꯑꯣ ꯄꯦꯟꯖꯩꯅ ꯈꯝꯃꯛꯇ꯭ꯔꯁꯨ ꯑꯩꯅ ꯈꯥꯝꯃꯒꯦ ꯋꯥꯌꯔꯁꯤ ꯃꯤꯃꯤꯜꯁꯣ ꯕ꯭ꯂꯣꯛ ꯆꯦꯅꯦꯜ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯇꯦꯁꯇꯣ ꯄꯦꯟꯖꯩꯗꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯍꯣꯏ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕꯅꯦꯕ ꯏꯆꯦ ꯄꯦꯟꯖꯩꯗꯣ ꯈꯔ ꯀꯩꯅꯣꯅꯤ ꯇꯞꯄꯅꯦꯕ ꯈꯔ ꯄꯪꯖꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯈꯪꯗꯦ ꯄꯪꯉꯤ ꯄꯪꯖꯕꯗꯩ ꯁꯤꯡꯉꯝꯒꯅꯤꯅꯦ ꯑꯗꯨꯑꯣꯏꯁꯨ ꯁꯨꯝ ꯅꯨꯡꯁꯤ ꯍꯥꯏꯇꯥꯔꯦ ꯏꯆꯦ ꯇꯈꯦꯜꯒꯤꯅ ꯐꯦꯟ ꯉꯁꯥꯏꯅ ꯕꯣꯇꯜ ꯑꯩꯁꯦ ꯅꯣꯏ ꯃꯌꯥꯝ ꯅꯨꯡꯁꯤꯠ ꯆꯥꯎ ꯍꯥꯏꯅ ꯑꯝꯇ ꯊꯥꯕꯤꯔꯤꯃꯦꯗꯨꯝꯗ ꯁꯥꯕꯁꯤꯗ ꯅꯣꯏ ꯁꯥꯔꯝꯒꯅꯤ ꯍꯥꯏꯅ ꯑꯩ ꯐꯦꯟꯁꯦ ꯊꯥꯔꯤꯕ ꯅꯨꯡꯁꯤꯠ ꯆꯥꯎ ꯍꯥꯏꯅ ꯁꯥꯕꯁꯤꯒ ꯕꯣꯇꯜꯒ ꯄꯤꯊꯛ ꯌꯥꯕ ꯅꯠꯇꯦ ꯉꯥꯎꯈꯤꯗꯅ ꯑꯩ ꯁꯛ ꯎꯠꯂꯝꯃꯤꯃꯤꯗ ꯉꯁꯥꯏꯗꯩ ꯋꯥꯌꯔꯁꯤ ꯆꯥꯛ ꯆꯥꯕꯗꯨꯒ ꯁꯛꯁꯦ ꯎꯠꯇ꯭ꯔꯕ ꯇꯈꯦꯜ ꯍꯥꯏꯕ ꯅꯨꯄꯤꯗꯨꯗꯤ ꯌꯥꯝ ꯐꯠꯇꯦ ꯅꯨꯡꯁꯤꯗꯦ ꯅꯨꯡꯁꯤꯗꯕꯅꯤ ꯅꯨꯡꯁꯤꯗꯕꯅꯤ ꯀꯅꯥꯅꯣ ꯇꯈꯦꯜ ꯍꯥꯏꯁꯦ ꯇꯟꯈ꯭ꯔꯖꯥꯠꯅꯤ ꯃꯃꯤꯡꯁꯦ ꯇꯥꯕꯗ ꯁꯨꯝ ꯕꯤꯠꯍꯜꯂꯦꯕ ꯀꯩꯅꯣ ꯍꯅꯨ ꯍꯔꯥꯡ ꯑꯣꯏꯔꯦ ꯅꯠꯇ꯭ꯔꯥ ꯇꯦꯁ ꯅꯍꯥ ꯃꯔꯛꯇ ꯍꯅꯨꯕꯤ ꯃꯀꯥꯏ ꯆꯥꯁꯤꯜꯂꯅ ꯑꯗ ꯇꯦꯁꯇꯤ ꯏꯆꯦ ꯅꯣꯛꯊꯈ꯭ꯔꯦ ꯑꯗꯩ ꯋꯥꯌꯔꯁꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯏꯆꯦ ꯇꯈꯦꯜ ꯑꯦꯜꯕꯤꯗ ꯐꯦꯟꯒ ꯊꯥꯕꯤꯕꯁꯦ ꯑꯗꯨꯅꯦꯕ ꯅꯣꯏꯁꯦ ꯁꯥꯔꯝꯕꯅꯤ ꯍꯥꯏꯅ ꯑꯦꯜꯕꯤꯁꯤꯗ ꯐꯦꯟꯒ ꯊꯥꯕꯤꯔꯤꯅꯦꯕ ꯏꯪꯅꯕ ꯍꯥꯏꯅ ꯇꯦꯁ ꯑꯣꯐ ꯏꯟꯗꯤꯌꯥ ꯌꯦꯁ ꯋꯥꯌꯔꯁꯤ ꯍꯥꯏꯅ ꯌꯦꯡꯊꯈ꯭ꯔꯦ ꯂꯨꯁꯤ ꯋꯥꯔꯟꯁ ꯋꯥꯔꯜ ꯋꯦꯜꯀꯝ ꯂꯨꯁꯤ ꯋꯦꯜꯀꯝ ꯂꯨꯁꯤ ꯃꯥꯏ ꯑꯦꯜꯕꯤ ꯃꯥꯏ ꯑꯦꯂꯦꯁ ꯊꯦꯡꯛꯁ ꯐꯣꯔ ꯀꯃꯤꯡ for supporting जब कोई बात तखेल्दो ममाई थैबोंमुक चावी दुनी चावबने चाव थैबोंग तरने अस थैबोंगदि पिख्रबोटनिने अतै करी करी लेरी केकेन हाई बिजेन मपू माना चांबीरदि अमुक्का सोइना उनागनी होय कई उनारोय लुसी हेलो फ्रेंड वेलकम बेबीना इचे आई थोकलगे ऑफिस ता थबक खरा लई चिनले अमुक थेंगनरसि होय होय नचे एबीदा लाकपिरंबगितमक थैंक यू हजरी नचेना वेरसी टेस्टी चे नोथागे आई माइ थेबोंग चावला अदुगा चावदबने माइ माइदि चावदने पुंथुन त चावबने टेस्ट तो
Comment lekhre kaitore. Kesna thebong manbiduna thi kai thaubong manbiduna thebong thongba susari hai aina aigi pot chajadadi kanana chabi doino takheli se kaisu khallo no ai kaisu yau loi ai kaisu yau loi ai khande nungsiba mina haibadi kaino karigi saudoino ai saude nungsinabu hairadi ngaksiju puthoke haisine kakpiro ibo kakpiro haina nungsinabu ka adi kakpiro haisine sauba hitte nungsibanabu tawradi tawbiro kakpiro nungsibanabu kakpiradi haido aduni akhodi nungsina kakpiradi ngaksiju pusanjarage gai baby na kekeiche soidana unasi mu iche misyam tawe numitto aigi punsida leili makai se budi kawa ngamo misi uche misi wa kekena mu ya mista wa baby na now sina Where si ay yauro ye hay ba iche takhel hay ba ni iche takhel yare bijen inau nache keke se yamna thagat leko khalaga masado पागे तंग लेगे दुगा बेलून ओइना ना बेबी ना थगत मन ना हना मुति पारा मने पेरे शुद्ध ना वेल 6 लाइक से तखेल थैंक यू वेल सिदी जामना मी सपोर्ट तो बनी को मगी जो सपोर्ट तो बनी गया ना मुसी है तारे मुसी में ना मी फरासी ne che ta khel comment pa ba da ko ngaure teso indiana swagi gan makhon je live ki fan makhon na ko ngaure ken ni na noi bu cha na ba ni ing na ba na tabi le ko ngaure na ai do tabi na mo ne yes tabi na mo ne luka ka to dila ho ji ai ga iruba man tholak tu je punga ma chakredu man tholak tu je hoji pung kya na punga humni na chak chana na pung mari de man tholak tu je punga mani ma yu thong lai de je aigi tenki ma ising lo selaga ni man tholak tu je khara ba jani bharaga ine mayang mai du mana kes to boju chai khon to boju ina haina da
ꯅꯪꯕꯨ ꯅꯠꯇꯦꯗ ꯏꯆꯦ ꯇꯈꯦꯜ ꯑꯩꯗꯨ ꯏꯆꯦ ꯇꯈꯦꯜ ꯎꯔꯦ ꯂꯥꯏꯚ ꯊꯥꯔꯗꯤ ꯇꯨꯃꯤꯟꯅ ꯐꯝꯃꯨ ꯐꯝꯃꯣꯏ ꯐꯝꯃꯣꯏ ꯀꯣꯏꯆꯠ ꯆꯠꯇꯣꯏ ꯃꯤ ꯀꯩ ꯐꯝꯗꯣꯏꯅꯣ ꯃꯤ ꯀꯩꯅꯣ ꯇꯧꯅ ꯆꯥꯛ ꯊꯣꯡꯅ ꯃꯤ ꯗꯨꯅꯤꯌꯥ ꯇꯧꯔꯒ ꯊꯕꯛ ꯇꯧꯔꯒ ꯂꯥꯏꯚ ꯊꯥꯔꯤꯅꯤ ꯑꯩꯅ ꯅꯣꯡ ꯐꯥꯗꯣꯛ ꯊꯥꯕꯗ ꯀꯔꯤ ꯀꯥꯏꯕ ꯂꯩ ꯑꯩ ꯂꯣꯏ ꯎꯠꯇꯣꯏꯅꯤ ꯉꯁꯤ ꯀꯣꯟꯗꯨ ꯑꯩꯈꯣꯏꯒꯤ ꯀꯣꯟꯅꯤꯁꯦ ꯑꯗꯨ ꯀꯣꯟ ꯐꯦꯡꯐꯝꯅꯤꯁꯦ ꯎꯔꯕ ꯀꯣꯟ ꯐꯦꯡꯐꯝꯅꯤ ꯀꯣꯟ ꯄꯨꯊꯣꯛꯑꯝꯃꯦ ꯍꯣꯔꯦꯟ ꯀꯣꯟ ꯐꯦꯡꯕꯤ ꯂꯥꯛꯑ ꯐꯦꯡꯗꯣꯏꯅꯤꯁꯦ ꯎꯠꯇꯣꯏꯅꯤ ꯉꯁꯤꯁꯦ ꯅꯥꯀꯟ ꯂꯣꯏꯅ ꯀꯩꯅꯣ ꯂꯨꯈꯥ ꯀꯣꯝꯗꯩ ꯆꯤꯡꯅ ꯄꯄꯥ ꯊꯤꯜꯍꯜꯂꯨ ꯀꯩꯇꯧꯒꯦꯅ ꯊꯦꯡꯈ꯭ꯔꯅꯤꯌꯦ ꯑꯖꯔ ꯉꯥꯡꯉ ꯁꯨꯃꯥꯏꯅ ꯆꯠꯀꯗ꯭ꯔꯣ ꯑꯗꯨꯃꯥꯏꯅ ꯆꯠꯂꯣ ꯄꯄꯥ ꯅꯪ ꯕꯥꯏꯛ ꯊꯤꯜꯍꯜꯂꯨ ꯆꯣ ꯉꯥꯛꯇꯪ ꯂꯩꯖꯧ ꯑꯩꯈꯣꯏꯅ ꯆꯠꯄꯗ ꯄꯨꯡ 4:30 ꯇꯥꯔꯦ ꯅꯪ ꯀꯌꯥꯗ ꯇꯝꯃꯒ ꯀꯌꯥꯗ ꯂꯥꯛꯇꯣꯏꯃꯣ ꯑꯗꯨꯒꯩꯗꯤ ꯋꯥꯏꯔꯁꯤꯅ ꯏꯆꯦ ꯀꯦꯀꯦ ꯑꯩꯅ ꯍꯪꯕ ꯄꯨꯡ 1 ꯐꯥꯔꯝꯃꯅꯤ ꯍꯧꯖꯤꯛꯐꯥꯎ ꯈꯨꯝꯗ꯭ꯔꯤ ꯍꯣꯏ ꯀꯩꯀꯩ ꯂꯩꯔꯤꯕꯣ ꯋꯥꯏꯔꯁꯤꯅ ꯏꯆꯦ ꯇꯈꯦꯜ ꯍꯧꯖꯤꯛꯇꯒꯤ ꯆꯥꯛ ꯊꯣꯡꯕ ꯑꯌꯨꯛꯀꯤꯔꯣ ꯅꯨꯡꯗꯥꯡꯒꯤ ꯑꯌꯨꯛꯀꯤꯅꯦ ꯍꯧꯖꯤꯛꯇ ꯆꯥ ꯂꯣꯏꯔꯛꯏ ꯑꯌꯨꯛꯀꯤ ꯆꯥꯛ ꯀꯦꯀꯦꯅ ꯅꯦꯠ ꯌꯥꯎꯗꯔꯦ ꯋꯥꯏꯔꯁꯤ ꯃꯦꯂꯤꯅꯥꯗꯣ ꯑꯣꯜꯔꯦꯗꯤ ꯇꯤꯟꯒꯅꯤ ꯍꯥꯏꯅ ꯊꯝꯃꯤꯗꯣ ꯍꯧꯖꯤꯛ ꯀꯧꯔꯣ ꯊꯣꯡꯒꯥꯟꯗ ꯂꯦꯞꯄꯒ ꯂꯧꯊꯣꯛꯆꯔꯛꯑꯅꯤ ꯑꯗꯨꯒꯩꯗꯤ ꯍꯥꯏꯗꯤꯌꯦ ꯑꯩꯅ ꯃꯃꯥꯗ ꯍꯥꯏꯈꯤꯗꯣ ꯇꯤꯟꯗ ꯍꯥꯏꯅ ꯐꯣꯟ ꯇꯧꯅ ꯆꯠꯂꯣ ꯂꯦꯞꯄꯒ ꯀꯧꯔꯣ ꯄꯄꯥꯒ ꯇꯧꯅ ꯕꯥꯏꯛꯅ ꯇꯧꯅ ꯆꯠꯈ꯭ꯔꯣ ꯅꯣꯏ ꯑꯍꯨꯝ ꯀꯦꯀꯦꯅ ꯍꯧꯖꯤꯛꯇ ꯖꯤꯑꯣ ꯐꯥꯏꯕꯔ ꯀꯅꯦꯛ ꯇꯧꯔꯦ ꯅꯨꯡꯉꯥꯏꯔꯤꯌꯦ ꯋꯥꯏꯔꯁꯤ ꯏꯆꯦ ꯀꯦꯀꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯆꯦ ꯅꯨꯡꯁꯤꯕꯤ ꯀꯦꯀꯦ ꯁ꯭ꯀꯨꯜꯗꯔꯣ ꯍꯧꯖꯤꯛ ꯍꯥꯏꯌꯦ ꯁꯨꯁꯤꯂꯥꯅ ꯑꯩ ꯇꯟꯈ꯭ꯔꯅ ꯑꯩ ꯆꯠꯇꯣꯔꯤꯁꯦꯕꯣ ꯁꯥꯊꯤꯟ ꯇꯜꯂꯤ ꯁꯥꯕꯁꯤꯗ ꯊꯣꯛꯑꯒꯦ ꯆꯥꯛꯈꯨꯝꯗꯒꯤ ꯆꯥꯛꯈꯨꯝ ꯀꯔꯕꯥꯔ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯂꯩꯀꯥꯏꯃꯨꯛ ꯀꯣꯏꯔꯨꯔꯁꯦꯒ ꯀꯦꯀꯦ ꯉꯁꯤ ꯑꯣꯐ ꯗꯦꯅꯦ ꯁꯨꯁꯤꯂꯥꯅ ꯏꯆꯦ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯉꯁꯤ ꯑꯣꯏꯔꯁꯤꯅ ꯂꯥꯏꯆꯦꯗ ꯁꯨꯁꯤꯂꯥꯗ ꯍꯪꯈ꯭ꯔꯦ ꯇꯦꯁꯅ ꯕꯦꯡꯒꯣꯂꯤ ꯁ꯭ꯇꯥꯏꯜꯒꯤ ꯆꯥꯛ ꯆꯥꯕ ꯃꯇꯝꯅꯤ ꯍꯥꯏ ꯃꯗꯨꯅꯤ ꯕꯦꯡꯒꯣꯂꯤ ꯃꯔꯛꯇ ꯂꯩꯔꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯑꯙꯥ ꯃꯗꯥ ꯑꯣꯏꯔꯦ ꯀꯦꯀꯦꯅ ꯇꯦꯁ ꯏꯆꯦ ꯀꯥꯎꯔꯕꯣ ꯅꯅꯥꯎꯕꯨ ꯍꯥꯏꯌꯦ ꯀꯦꯀꯦꯅ ꯋꯥꯏꯔꯁꯤꯅ ꯏꯆꯦ ꯇꯈꯦꯜ ꯕꯦꯡꯒꯣꯂꯤꯔꯣ ꯑꯗꯨꯗꯤ ꯍꯣꯏꯅꯦ ꯃꯥꯟꯕ ꯌꯦꯡꯉꯨꯅꯦ ꯕꯦꯡꯒꯣꯂꯤ ꯃꯥꯟꯕ꯭ꯔꯣ ꯏꯕꯨ ꯋꯥꯏꯔꯁꯤ ꯁꯨꯁꯤꯂꯥꯅ ꯏꯆꯦ ꯇꯈꯦꯜꯒꯤ ꯑꯉꯥꯡ ꯀꯌꯥꯅꯣ ꯍꯥꯏ ꯑꯩꯒꯤ ꯑꯃꯈꯛꯇ ꯅꯨꯄꯤ ꯑꯃꯈꯛꯇꯅꯤ ꯁꯨꯁꯤꯂꯥ ꯃꯅꯤꯄꯨꯔꯗ ꯅꯦꯠ ꯍꯥꯡꯂꯕꯣ ꯀꯔꯤ ꯃꯃꯥ ꯆꯠꯂꯣꯏ ꯁꯨꯝ ꯄꯨꯈ꯭ꯔꯕ ꯅꯪ ꯆꯠꯈ꯭ꯔꯣ ꯍꯥꯏꯕ ꯏꯆꯦ ꯀꯦꯀꯦ ꯍꯥꯡꯗꯦ ꯗꯦꯠ 17 ꯐꯥꯎꯕ ꯑꯃꯨꯛ ꯁꯥꯡꯊꯈ꯭ꯔꯦ ꯍꯥꯏ ꯀꯩꯅꯣ ꯈꯨꯖꯤꯟ ꯃꯆꯤꯟ ꯆꯠꯇꯣꯏꯕ ꯅꯪꯕꯨ ꯑꯣ ꯀꯦꯀꯦ ꯍꯥꯏꯌꯦ ꯇꯦꯁꯅ ꯑꯩ ꯀꯅꯥꯗꯁꯨ ꯀꯥꯎꯗꯦ ꯃꯤꯅ ꯈꯪꯕꯤꯗꯕꯩ ꯋꯥꯅꯦ ꯁꯨꯁꯤꯂꯥꯅ ꯋꯥꯏꯔꯁꯤ ꯑꯩ ꯏꯔꯣꯟꯕ ꯆꯥꯏ ꯇꯈꯦꯜ ꯏꯆꯦ ꯅꯣꯛꯈ꯭ꯔꯦ ꯋꯥꯏꯔꯁꯤꯅ ꯏꯆꯥꯅꯨꯄꯤ ꯇ꯭ꯌꯨꯁꯟ ꯊꯤꯟꯈ꯭ꯔꯦ ꯇ꯭ꯌꯨꯁꯟꯗꯩ ꯍꯜꯂꯛꯑꯒ ꯂꯧꯕꯗꯤ ꯑꯩꯅ ꯆꯠꯂꯅꯤ ꯍꯜꯂꯛꯑꯒ
เดี๋ยวเราจะตื่นนอกพี่เมนตันกระปุกนี่ตัดตัวดิฉันไอ้มาจะกันว่าอีเจ้าตัวไม่มาเลยใช่งามุชิงมาเลยจะกันกินเนาะมิดกันนี่ฮันโนเชลักไปให้ยาเดนี่น้าซามิดมาข้าอะไรตัวอีเจ้าบ้างฮันโนเชลักไปให้จีได้เลยหรือบ้าตัวอีเจ้ามาเทยาปนเต้นรถไปยาปนเต้นKekena test iche khalli contact taunaraga ta nusiba nate aidi loina nusi khalli contact taunaraga ta nusiba nate loina bu nusi ai kekena whereas iche ta khel adu ni dana hojikti lb male host ure ngasana uram nang na lakti ngai dadi uram mane ba chak thiba matang du uhandra ba live thabasu it kya muk phange iche ta khel inau test adudi mina join tawibagi mathaktani adugagi di agi time gi mathaktani mina yamna kuina yengbiraga yamna kuina tawraga di adi kyamu phange di khangde ko idu yengba di haite kyamna kari ba ka da du khangde khoi di mi lik paina kisu yam karamoy da mi kun thaga ka yawo mi duni moi ni kari do ri sum thajari ba duni kekena susila kay mathel chage nang Sina mayam laknaro LB host thoklak susila hawayas asang ba iron machay keke wala ko muna ay ko je phi mula chal lagya sa phi shuru bagi ne na si ina ko chakha din ina chu ta mai thamam ba je shumai shum le lam doi ba adugagidi kekena o pong hawai hoine kaure adune pong hawai ade jinga sai musa phumudra ba kaino pong hawai ai jen ade hawai sang bi hain hai bani na Ceta khel che slim figaro slim ni mai pe ma Katrina Kaif ka do kano ka do ikai po ni akoi figaro bada Malaika ro raga de ikai po ni ai figaro bada Susila no sale sabasida mayam watermelon bayar sina se bata khale watermelon ga pijare mayam ko chana live thabagi mahouse de ding na ngai khangam de na idi si jam nungai ja ni na sidi hayeng ngai di ko komon mathak ta pham na live tha ta ri komon mathak ta pum pham ba da ngarang ne ngarang nu ni ba kai ichita khel se ina tauram-bado ningsing-lak wari tauna thabak makhai loina luchan-bado adado test na jeans pen set pa yam pakjai set ta kel je ema bi jeans pen ga de jeans tu di yam na kan ta hore di half pen set li da kai na khoi barmura ga do ni set li je paksa do po ni khoi set la di bra model ni model Susilana, thank you. RC kekena cheta khel yellow machu torbus hypet man bado masak melon ra hero na leda karam mano shiro asi koi hero gi ni hai
ꯑꯗꯨꯗꯩꯗꯤ ꯏꯆꯦ ꯁꯨꯁꯤꯂꯥ ꯋꯦꯜꯀꯝ ꯋꯦꯌꯔꯁꯤꯅ ꯑꯗꯨꯗꯩꯗꯤ ꯀꯦꯀꯦꯅ ꯁꯥꯏꯂꯦꯟ ꯂꯥꯏꯐꯀꯤ ꯄ꯭ꯔꯣꯁꯦꯁꯇ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯂꯣ ꯏꯆꯦ ꯇꯈꯦꯜ ꯑꯁꯨꯝ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯊꯥꯕ ꯁꯨꯃꯥꯏꯅ ꯊꯥꯗꯣꯏꯅꯤ ꯑꯗꯨꯝ ꯁꯨꯝ ꯈꯤꯜꯂꯝꯃꯒ ꯂꯣꯏꯔꯦ ꯋꯦꯌꯔꯁꯤ ꯏꯆꯦ ꯀꯦꯀꯦ ꯏꯠ ꯃꯅꯦ ꯌꯥꯝ ꯍꯥꯎꯕꯅꯦ ꯁ꯭ꯃꯨꯗꯤ ꯁꯦꯝꯃꯒ ꯊꯛꯑꯣ ꯀꯔꯝꯕꯅꯣ ꯍꯥꯏꯒꯤꯁꯦ ꯑꯩꯗꯤ ꯚꯥꯞ ꯇꯥꯍꯧꯗ꯭ꯔꯦꯅꯦ ꯑꯩꯅ ꯁꯣꯝꯗ ꯍꯥꯞꯄꯦ ꯑꯩ ꯅꯨꯄꯥꯒꯤ ꯀꯩꯅꯣꯒ ꯎꯠꯈ꯭ꯔꯦ ꯁꯣꯝꯗ ꯑꯩꯅ ꯂꯨꯡꯒꯤ ꯁꯦꯠꯄ ꯌꯥꯝ ꯄꯛꯆꯅꯤ ꯑꯩꯗꯤ ꯖꯤꯟꯁ ꯑꯣꯏ ꯑꯩꯗꯤ ꯖꯤꯟꯁ ꯍꯥꯞ ꯄꯦꯟꯠꯀ ꯂꯣꯏꯅ ꯁꯦꯠꯂꯤ ꯍꯣꯏ ꯂꯥꯛꯑꯣ ꯇꯨꯝ ꯍꯥꯏꯔꯅꯤ ꯀꯦꯀꯦꯅ ꯑꯗꯩ ꯅꯪ ꯅꯣꯏꯗꯤ ꯐꯤꯒꯔ ꯆꯥꯎꯕꯅꯤꯅ ꯁꯦꯠꯂꯝꯃꯣꯏꯕ ꯑꯩꯗꯤ ꯖꯤꯔꯣ ꯐꯤꯒꯔꯅꯤꯅ ꯁꯦꯠꯂꯦꯕ ꯀꯅꯥꯅꯣꯃ ꯀꯣꯏꯔꯛꯏꯌꯦ ꯑꯗꯣ ꯀꯅꯥꯅꯣ ꯀꯅꯥꯅꯣ ꯌꯦꯡꯉꯨ ꯈꯪꯕ꯭ꯔꯥ ꯍꯥꯏꯅ ꯉꯔꯥꯡꯅꯦ ꯑꯩꯅ ꯀꯩ ꯆꯠꯈꯔꯦ ꯀꯦꯀꯦꯅ ꯍꯣꯏ ꯍꯣꯏ ꯋꯦꯌꯔꯁꯤꯅ ꯏꯆꯦ ꯇꯈꯦꯜ ꯑꯗꯨꯅꯅꯤ ꯑꯩꯅ ꯀꯃꯦꯟ ꯄꯥꯕꯗ ꯀꯣꯛ ꯉꯥꯎꯔꯦ ꯍꯥꯏꯁꯦ ꯑꯗꯨꯅꯦꯕ ꯅꯪꯅ ꯑꯃ ꯍꯥꯏꯈ꯭ꯔꯒ ꯑꯩꯅ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯈꯪꯒꯥꯎꯒ ꯄꯨꯊꯣꯛꯅ ꯎꯠꯈ꯭ꯔꯦꯕ ꯑꯩꯁꯨ ꯖꯤꯔꯣ ꯐꯤꯒꯔꯅꯤ ꯏꯆꯦ ꯇꯈꯦꯜ ꯅꯪꯇ ꯅꯠꯇꯦ ꯌꯥꯏ ꯇꯦꯁꯅ ꯑꯩꯈꯣꯏꯗꯤ ꯖꯤꯟꯁ ꯁꯦꯠꯂꯗꯤ ꯈꯪꯒ꯭ꯔꯥꯎꯒ ꯄꯣꯛꯈꯥꯏꯅꯤ ꯑꯩꯈꯣꯏꯗꯤ ꯖꯤꯔꯣꯅꯤꯀꯣ ꯅꯣꯏ ꯑꯗꯨꯃꯥꯏꯅꯒ ꯑꯩꯈꯣꯏ ꯍꯛꯆꯥꯡꯒ ꯆꯥꯎꯖꯗꯦ ꯏꯆꯦ ꯇꯈꯦꯜ ꯋꯥꯔꯤ ꯁꯥꯟꯅ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯅꯨꯡꯉꯥꯏꯕꯩ ꯅꯆꯦꯒ ꯅꯪ ꯈꯪꯗꯅ ꯇꯧꯔꯤꯅꯤ ꯉꯥꯎꯔꯤꯅꯦ ꯑꯉꯥꯡ ꯈꯔꯗꯤ ꯉꯔꯥꯡ ꯑꯩꯅꯅꯦ ꯑꯩꯈꯣই ꯂꯩꯀꯥꯏꯗꯅꯦ ꯆꯠꯂꯨꯔꯤꯕꯅꯦ ꯑꯗꯨꯒ ꯑꯩ ꯏꯃꯥꯟꯅꯕꯤꯒꯤ ꯃꯥꯏ ꯅꯨꯄꯥꯗꯨꯅꯅꯦ ꯍꯥꯏꯔꯛꯏꯕ ꯉꯥꯏꯈꯣ ꯅꯣꯏꯒꯤ ꯂꯥꯏꯚꯇꯣ ꯑꯩꯅ ꯌꯦꯡꯉꯗꯤ ꯑꯩ ꯁꯛꯁꯦ ꯎꯕ꯭ꯔꯥꯌꯦ ꯑꯩꯅ ꯎꯔꯣꯏ ꯍꯥꯏꯅ ꯅꯪꯅ ꯀꯃꯦꯟ ꯄꯤꯔꯒꯇꯅꯦ ꯑꯩꯅ ꯈꯪꯗꯣꯏꯁꯦ ꯅꯪ ꯂꯩ ꯍꯥꯏꯅ ꯃꯥ ꯍꯥꯏꯕ ꯑꯩ ꯈꯪꯗꯦꯅꯦ ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ ꯅꯍꯥꯟꯈꯩ ꯑꯩꯅꯅꯦ ꯃꯥ ꯃꯈꯣꯡ ꯍꯥꯝ ꯆꯪꯕꯗꯅꯦ ꯀꯣꯃꯣꯠꯇ ꯐꯝꯅꯦ ꯁꯨꯝ ꯃꯣꯕꯥꯏꯜ ꯑꯣꯠꯄꯗꯅꯦ ꯑꯩ ꯃꯅꯦ ꯑꯠꯀꯥꯗ ꯑꯩꯒꯤ ꯂꯥꯏꯚ ꯀꯠꯊꯣꯛꯂꯛꯄꯗꯣ ꯍꯩꯃꯩ ꯄꯦꯝꯃ ꯑꯁꯤꯗꯤ ꯑꯩꯅ ꯀꯣꯃꯣꯠ ꯃꯊꯛꯇ ꯐꯝꯃꯤꯁꯦ ꯎꯔꯝꯃꯅꯤ ꯀꯥꯏꯅꯅꯦ ꯐꯠ ꯐꯠ ꯃꯨꯊꯠꯂꯦ ꯍꯥꯏ ꯃꯥꯅꯕꯨ ꯂꯩ ꯃꯍꯥꯛ ꯃꯈꯣꯡ ꯍꯥꯝꯃꯤꯗꯣ ꯎꯔꯝꯕꯅꯦ ꯍꯥꯏ ꯑꯩꯅ ꯎꯔꯣꯏ ꯍꯥꯏꯅ ꯀꯦꯀꯦꯅ ꯇꯦꯁꯇꯤꯁꯦ ꯅꯣꯛꯊꯈ꯭ꯔꯦ ꯋꯦꯌꯔꯁꯤ ꯑꯦꯛꯖꯥꯝꯄꯜ ꯑꯩ ꯏꯆꯦ ꯇꯈꯦꯜ ꯅꯠꯇ꯭ꯔꯣ ꯑꯦꯛꯖꯥꯝꯄꯜ ꯑꯩ ꯏꯆꯦ ꯇꯈꯦꯜ ꯅꯠꯇ꯭ꯔꯣ ꯑꯗꯨꯅꯦ ꯑꯩꯅꯤ ꯁꯨꯁꯤꯂꯥ ꯅꯣꯛꯊꯈ꯭ꯔꯦ ꯆꯦ ꯅꯪꯅ ꯀꯩꯅꯣꯒ ꯍꯪꯉꯛꯏꯗꯨꯅ ꯅꯪ ꯉꯁꯤ ꯂꯥꯛꯑꯣꯏꯅꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯑꯩ ꯆꯠꯄꯗꯣ ꯁꯟꯗꯥ ꯑꯣꯏꯔꯅꯤ ꯑꯗꯩ ꯑꯗꯨ ꯑꯁꯥꯏ ꯃꯆꯥꯥꯏ ꯉꯁꯤ ꯕꯥꯔꯗꯦ ꯑꯗꯨ ꯕꯥꯔꯗꯦ ꯌꯥꯎꯔꯒ ꯂꯥꯛꯇꯣꯏꯕ ꯀꯩꯅꯣ ꯇꯧꯔꯤ ꯃꯗꯨꯝ ꯀꯌꯥ ꯄꯤꯗꯣꯏꯕ হ্যালো আজকে কি আইফেল খোলা আচ্ছা ঠিক আছে এইটার জন্য না একজন আমাকে জিজ্ঞেস করেছিল ꯀꯩꯀꯦꯅ ꯏꯆꯦ ꯇꯈꯦꯜ ꯅꯪꯅ ꯑꯠꯀꯥꯗ ꯍꯥꯏꯔꯤꯗꯣ ꯑꯩꯈꯣꯏ ꯍꯦꯔꯣꯒꯤ ꯑꯠꯀꯥꯗ ꯇꯥꯕꯗ ꯀꯣꯛꯀ ꯉꯥꯎꯔꯦ ꯍꯣꯏ ꯑꯁꯤ ꯏꯆꯦ ꯇꯈꯦꯜ ꯀꯃꯦꯟ ꯀꯅꯦꯛꯁꯟ ꯑꯣꯏꯗ꯭ꯔꯦ ꯀꯔꯤ ꯍꯥꯏꯕ ꯑꯥꯏꯐꯦꯜ ꯑꯣꯏꯅ ꯊꯝꯃꯨꯔꯅꯦ ꯍꯥꯏꯕꯣ ꯑꯥꯏꯐꯦꯜ ꯂꯧꯔꯒ ꯑꯗꯨ ꯂꯣꯏꯅ ꯂꯧꯊꯣꯛꯇꯣꯏꯗꯣ ꯑꯗꯨꯒꯤ ꯂꯧꯊꯣꯛꯄꯗꯤ ꯂꯧꯊꯣꯛꯑꯦ ꯅꯪꯅ ꯑꯃꯨꯛ ꯍꯌꯦꯡ ꯂꯥꯛꯀꯅꯤ ꯂꯥꯛꯑꯣ ꯍꯧꯖꯤꯛ ꯆꯠꯂꯣ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯕ ꯌꯥꯔꯣꯏ ꯂꯥꯛꯄ ꯌꯥꯔꯣꯏ ꯑꯩꯒꯤ ꯉꯁꯤ ꯀꯩꯅꯣ ꯑꯩ ꯉꯁꯤ ꯃꯤꯂꯤꯅꯕꯨꯗꯤ ꯄꯤꯔꯛꯄꯒꯤ ꯋꯥꯔꯤꯅꯤ ꯄꯥꯁꯀ ꯍꯥꯡꯉꯦ ꯅꯪ ꯔꯦꯗꯤ ꯑꯣꯏꯌꯦ ꯄꯥꯁꯀ ꯉꯁꯤꯗꯤ ꯁꯦꯀꯦꯟ ꯁꯦꯇꯔꯗꯦꯅꯤꯅ
ꯁꯤ ꯇꯈꯦꯜ ꯐꯦꯃꯤꯂꯤ ꯊꯥ ꯑꯃꯗ 92 ꯅꯤꯡꯗꯩ ꯁꯦꯒꯥꯏꯈ꯭ꯔꯦ ꯃꯗꯨꯅꯤ ꯀꯩꯀꯩ ꯏꯆꯦ ꯇꯈꯦꯜꯒꯤ ꯅꯍꯥꯟꯒꯤ ꯃꯦꯀꯞꯇꯣ ꯌꯥꯝꯅ ꯄꯛꯆꯈꯤ ꯀꯩꯅꯣꯅ ꯇꯧꯕꯤꯔꯤꯃꯤꯗ ꯄꯥꯔꯂꯔꯅ ꯇꯧꯕꯤꯔꯤꯅꯤ ꯈꯔꯁꯨ ꯀꯦꯅ ꯂꯩꯔꯣ ꯏꯆꯦ ꯇꯈꯦꯜ ꯌꯥꯝꯅ ꯄꯛꯆꯩ ꯑꯁ ꯑꯩꯗꯤ ꯅꯍꯥꯟ ꯇꯞꯇꯥꯏꯅ ꯀꯦꯁꯜꯂꯅꯤ ꯑꯔꯤꯡ ꯉꯔꯥꯡꯒꯤꯅ ꯃꯥꯏꯒꯁꯦ ꯕꯝ 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 ꯂꯥꯡꯅ ꯇꯣ ꯍꯦ ꯏꯀꯥꯏꯖꯩ ꯍꯦ ꯀꯩ ꯋꯥꯔꯤꯅꯣ ꯍꯦ ꯑꯣꯇꯤꯔꯤꯛꯇ ꯑꯣꯏꯔ ꯃꯥꯏ ꯃꯦꯀꯞꯇꯣ ꯑꯗꯨꯛꯀ ꯌꯥꯝꯅ ꯃꯦꯀꯞ ꯇꯧꯕ ꯍꯩꯅꯗꯦ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯑꯩ ꯑꯣꯜꯔꯦꯗꯤ ꯂꯩꯔꯤꯁꯤꯅ ꯅꯪ ꯊꯣꯛꯂꯛꯑꯣ ꯑꯗꯨꯗꯤ ꯑꯗꯨꯒ ꯑꯃꯗꯨꯗꯤ ꯀꯩꯅꯣ ꯑꯃꯗꯨꯅ ꯍꯥꯏꯗꯨꯅ ꯀꯩꯅꯣ ꯑꯃ ꯀꯩꯅꯣ ꯑꯉꯥꯡꯕꯒꯤ ꯄꯨꯒꯤꯗꯣ ꯕꯦꯁꯀꯤ ꯃꯊꯛꯇꯒꯤ ꯐꯪꯉꯛꯑꯣ ꯑꯗꯨꯒ ꯉꯥ ꯀꯌꯥꯃꯨꯛꯅꯣ ꯉꯥ ꯀꯌꯥꯃꯨꯛ ꯑꯗꯨꯒ ꯑꯐꯕ ꯍꯥꯏꯔꯣ ꯅꯪ ꯉꯁꯤ ꯍꯟꯗꯣꯛꯄꯗ ꯅꯪ ꯕꯦꯕꯤ ꯑꯆꯥꯄꯣꯠ ꯂꯧꯁꯟꯈ꯭ꯔꯦ ꯀꯣꯟꯅꯔ ꯍꯟꯗꯣꯛꯑꯦ ꯍꯥꯏꯅ ꯉꯥꯏꯈꯣꯅꯦ ꯅꯪꯅ ꯑꯩꯅ ꯑꯗꯨ ꯄꯨꯗꯣꯏꯔꯥ ꯅꯪ ꯕꯦꯕꯤ ꯑꯆꯥꯄꯣꯠ ꯄꯨꯊꯣꯛꯑꯣꯅ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯨꯀꯣ ꯑꯩ ꯕꯥꯊꯔꯨꯝꯗ ꯑꯝꯇ ꯆꯪꯉꯨꯈꯤꯒꯦ
Chutpe Diwali ni. Kena ni. Tanah lau. Test di channel thare, handu di test of Indiana, plazo ka tangkai. Keke itna susila jokes yam na tano ay wan thador tawra kanu ay no wan thador no padai. Jadi test of Indiana kari phi seto no khangdre. Ako gidi longi no ifare longi ka phane kasina swat phai choi de bini. Pen ko madi silu ya banate. Bathroom changba yaroi chita. Adugidi test na bathroom da mahi ram pangna khangde pang thok tau si. Mahi ni mahi. Mapang jarago sujang tholakadro ke na yengi. Adugidi susila nokta kare susila test ni yam phagi hai ko ai. Test na chak toklak panina ching kari chingna ningai ni chingna no ke na mahi mapang tana khisira khangde ai susila na noktha ke wari siga mapang loirabo cheta ke noktha kare mahi ju jaude mapang ju jaude kisi nate ko ai mahi tani hado uri je mahi na pakhanta makhanjan ma bha pha poni punama ama akoi baba sangmani pa lai mai hali he lai mai hali mana he hanna koi keno je hek tu loi banai sin mai de ne la ga ne ma lak pa mai han ne ne masini pa jom na lak ro ne mai de hanna ko lo san lak ja da kan de lak pa mai han de ne ma ko je ni pa ja do phari mi ko akoi wari je chang de wi ni ai gidine ai ne no ma kana de gi lai ba keno noi bu kitta yang na monita so jaro oi di ni ne nangi board na jo ko ji oi ya re nang na board pi re so ja re ko ji monita so ro na keno tao te luri ba khang bo mol da gi phi kha le ba ade gi khangau le ba ai khangau hu jau re ba ne de ko hero na hangi ba ma da na kai phi le ke ai na yengu na ge to jau ba ne kai phi le ya do ne de ma yenge mo de gi pe ko to ma so mai ton ji as ne khangau ji angang gi phrit ma tu ja ni ai hekta wan da ne ji ne ma nang gi phrit tu di nang khangau ji angang ma jai phrit ma tu ja ne khangau gi size tu ga ma hai do re du ga hekta ko ai puk pai ba nai ne no ki du ni mi te than ta asing makini che ta khel ahal gi seba tau ba se yamna thabak kan bani aduni ke 100 nate ne 1000 sai do ne 100 size tana ga jarak jabani khoiji ke it's id mono oigada bayam na watli
ꯑꯣꯏꯅꯤꯡꯀꯥꯟ ꯑꯣꯏꯖꯔꯅꯤ ꯑꯗꯨꯝ ꯈꯟꯗꯣꯛꯂꯦ ꯑꯗꯨꯅꯤ ꯇꯜꯂꯦ ꯑꯗꯨ ꯁꯤ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯦꯕ ꯀꯩꯅꯣꯝꯇ ꯑꯣꯏꯗꯣꯏꯅꯣ ꯈꯪꯗꯦ ꯋꯥꯠꯂꯤꯗ ꯋꯥꯠꯂꯤꯗ ꯑꯣꯏꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯊꯥꯁꯨ ꯂꯩꯔꯛꯇ꯭ꯔꯦ ꯀꯨꯏꯔꯛꯇ꯭ꯔꯦꯕ ꯃꯇꯝꯗꯣ ꯐꯨꯔꯤꯠꯅꯤ ꯀꯥꯏꯅꯅꯦ ꯑꯁꯦꯡꯕꯅꯤꯕꯨ ꯑꯩꯒꯤꯅꯦ ꯇꯣꯞꯁꯦ ꯁꯤ ꯇꯣꯞꯁꯤꯡꯁꯦ ꯑꯁꯤ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯊꯕꯛ ꯁꯨꯕꯤꯗꯣ ꯃꯥ ꯐꯤ ꯇꯨꯏꯑꯕ ꯃꯉꯣꯟꯗ ꯑꯩ ꯐꯤ ꯑꯣꯏꯅ ꯂꯩꯔꯒꯅꯦ ꯑꯁꯤꯅ ꯂꯤꯠꯄ ꯅꯨꯡꯉꯥꯏꯅꯅꯦ ꯃꯉꯣꯟ ꯇꯨꯍꯜꯂꯦꯕ ꯇꯨꯔꯀꯥꯟꯗꯅꯦ ꯂꯤꯠꯂꯤꯉꯩꯗꯤ ꯈꯪꯗꯦꯀꯣ ꯑꯩꯒꯤ ꯁꯥꯏꯖꯁꯦ ꯀꯌꯥꯅ ꯑꯗꯨꯒꯅꯦ ꯇꯨꯅ ꯂꯣꯏꯅ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯐꯨꯔꯤꯠ ꯁꯨꯔꯝꯗꯥꯏꯗ ꯅꯠꯇ꯭ꯔꯒ ꯐꯨꯔꯤꯠ ꯁꯨꯔꯒ ꯂꯧꯁꯤꯜꯂꯛꯄ ꯀꯥꯟꯗ ꯌꯦꯡꯕꯁꯦ ꯊꯋꯥꯏ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒꯤ ꯃꯇꯝꯗ ꯈꯨꯠ ꯆꯥꯎꯕꯅꯦꯕ ꯐꯨꯔꯤꯠ ꯇꯣꯞꯁꯤꯒꯤ ꯀꯩꯅꯣꯅꯦ ꯀꯩꯅꯣꯅꯦ ꯑꯩꯒꯤ ꯍꯛꯆꯥꯡꯁꯤꯕꯨ ꯁꯨꯛ ꯌꯥꯝ ꯆꯥꯎꯔꯕ ꯍꯥꯏꯅ ꯈꯜꯂꯦꯕ ꯑꯗꯨ ꯏꯁꯥꯅꯗꯤ ꯈꯪꯗꯕꯅꯦ ꯑꯩꯁꯦ ꯀꯔꯤ ꯀꯌꯥꯃꯨꯛ ꯆꯥꯎꯔꯦ ꯍꯥꯏꯗꯣ ꯀꯦꯀꯦꯅ ꯀꯔꯤ ꯁꯥꯏꯖꯅꯣ ꯏꯆꯦ ꯇꯈꯦꯜ ꯈꯪꯒ꯭ꯔꯥꯎꯗꯣ ꯐꯨꯔꯤꯠ ꯇꯨꯕ ꯌꯥꯔꯅꯤ ꯑꯗꯨꯅꯦꯕ ꯑꯩ ꯈꯪꯒ꯭ꯔꯥꯎꯗꯣ ꯁꯨꯃꯥꯏꯅ ꯄꯨꯊꯣꯔꯛꯄ ꯈꯪꯒ꯭ꯔꯥꯎꯗꯣ ꯆꯥꯎꯕꯅꯤꯅ ꯃꯥꯏꯕ ꯑꯉꯥꯡ ꯃꯆꯥꯒꯤ ꯐꯨꯔꯤꯠ ꯑꯃ ꯇꯨ ꯌꯥꯔꯅꯤ ꯏꯕꯦꯝꯃ ꯐꯨꯔꯤꯠ ꯈꯪꯒ꯭ꯔꯥꯎꯁꯦ ꯌꯥꯏ ꯑꯩꯗꯤꯅꯦ ꯑꯩꯒꯤ ꯈꯣꯡꯒ꯭ꯔꯥꯎꯅꯦ ꯀꯩꯅꯣ ꯇꯧꯕ ꯋꯥꯔꯦ ꯍꯥꯏꯅꯅꯦ ꯄꯨꯛꯁꯤꯅꯒ ꯆꯥꯎꯕꯅꯤꯅꯅꯦ ꯅꯤꯡꯁꯤꯅꯒ ꯆꯥꯎꯕꯅꯤꯅ ꯅꯣꯡꯅ ꯁꯤꯅꯤ ꯁꯤ ꯅꯤꯄꯥꯒ ꯌꯥꯎꯔꯤꯕ ꯈꯪꯗꯦ ꯌꯥꯎꯔꯝꯗꯗꯤ ꯐꯅꯤꯀꯣ ꯑꯗꯨꯅꯅꯦ ꯑꯩꯒꯤ ꯁꯤꯖꯥ ꯇꯧꯈꯤꯕꯒꯤ ꯀꯩꯅꯣꯁꯦ ꯁꯤ ꯃꯊꯣꯟ ꯀꯩꯅꯣ ꯇꯧꯅ ꯂꯩꯕꯁꯦ ꯊꯦꯛꯆꯟꯕ ꯖꯒꯥꯁꯦ ꯁꯤ ꯈꯛꯇꯅꯦ ꯈꯪꯒ꯭ꯔꯥꯎꯒꯤ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯏꯂꯥꯁꯇꯤꯛꯇꯣ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨꯒ ꯇꯥꯔꯛꯇ ꯑꯗꯨꯅ ꯑꯗꯨ ꯖꯒꯥ ꯇꯥꯔꯅꯤ ꯑꯗꯨ ꯍꯥꯀꯠꯆꯔꯅꯤ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯕ ꯑꯗꯨꯅ ꯀꯩꯗꯧꯗꯣꯔꯤ ꯑꯩꯈꯣꯏ ꯅꯨꯄꯥꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯑꯣꯏꯅ ꯁꯤꯌꯔ ꯇꯧꯔꯛꯑꯗꯤ ꯃꯌꯥꯝ ꯅꯣꯛꯅ ꯁꯤꯔꯦ ꯅꯣꯛꯅ ꯁꯤꯅꯤ ꯑꯩꯈꯣꯏ ꯅꯨꯄꯥ ꯃꯣꯏ ꯈꯣꯡꯒ꯭ꯔꯥꯎꯁꯤꯅ ꯁꯤꯠꯄ ꯅꯨꯡꯉꯥꯏꯌꯦ ꯄꯨꯔꯥ ꯐꯤꯠꯇ ꯑꯣꯏꯌꯦ ꯑꯩꯈꯣꯏ ꯅꯨꯄꯥꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯑꯩꯗꯤ 3/4 3/8 ꯑꯣꯏꯔꯦ ꯑꯩꯗꯤ ꯀꯔꯤ ꯈꯣꯡꯒ꯭ꯔꯥꯎ ꯀꯔꯤ ꯁꯥꯏꯖꯅꯣ ꯈꯪꯗꯦ ꯈꯣꯡꯒ꯭ꯔꯥꯎꯒꯤ ꯁꯥꯏꯖ ꯆꯨꯝꯃꯤ ꯇꯦꯁꯇꯤ ꯆꯥꯏ ꯇꯣꯛꯑꯣꯅꯦ ꯋꯥꯔꯤꯗꯣ ꯂꯣꯏꯁꯤꯜꯂꯣꯏ ꯑꯩꯗꯤ ꯑꯩꯈꯣꯏ ꯅꯨꯄꯥ ꯈꯣꯡꯒ꯭ꯔꯥꯎ ꯑꯣꯏꯅ ꯁꯦꯠꯂꯦꯕ ꯑꯗꯨ ꯃꯥꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯂꯩꯔꯛꯄꯗꯣ ꯑꯩꯅ ꯈꯔ ꯃꯛꯊꯕ ꯃꯆꯨꯗꯣ ꯑꯗꯨ ꯑꯣꯏꯅ ꯂꯧꯔꯦ ꯑꯗꯨ ꯃꯥ ꯍꯥꯟꯅ ꯍꯪꯗꯣꯏꯅꯤ ꯈꯣꯡꯒ꯭ꯔꯥꯎꯁꯦ ꯀꯅꯥꯅ ꯅꯪ ꯁꯦꯠꯄꯔꯥ ꯑꯩꯒꯤꯗꯨꯔꯥ ꯍꯥꯏꯅ ꯍꯪꯗꯣꯔꯤꯅꯦꯕ ꯅꯣꯡꯅ ꯁꯤꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯈꯣꯡꯒ꯭ꯔꯥꯎꯗꯣ ꯁꯣꯔꯠ ꯀꯨꯔꯇꯤꯒ ꯑꯣꯏꯅ ꯁꯦꯠꯄꯖꯥꯠꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯈꯣꯡꯒ꯭ꯔꯥꯎ ꯍꯥꯏꯁꯦ ꯄꯦꯟꯇꯤꯅꯦ ꯍꯥꯏꯁꯦ ꯄꯦꯟꯇꯤ ꯑꯁ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯑꯃꯨꯛꯀ ꯃꯌꯥꯝꯅ ꯎꯗꯣꯔꯤꯅꯦꯀꯣ ꯑꯁ ꯑꯩꯅ ꯍꯥꯏꯁꯤꯕꯨ ꯀꯩꯅꯣ ꯑꯩꯁꯦ ꯉꯥꯎꯔꯦꯗꯅ ꯑꯩꯁꯦ ꯅꯣꯔꯃꯦꯜ ꯑꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯚꯥꯞꯇ ꯍꯥꯏꯔꯨꯔꯤꯅꯤꯀꯣ ꯃꯌꯥꯝ ꯁꯤ ꯀꯃꯥꯏꯅ ꯀꯛꯇꯣꯏꯅꯣ ꯁꯤꯕꯨ ꯁꯤ ꯏꯀꯥꯏꯈꯤꯕꯒꯤ ꯋꯥꯔꯤꯅꯦꯕ ꯂꯣꯏꯁꯤꯜꯂꯣ ꯀꯦꯀꯦ ꯂꯣꯏꯁꯤꯜꯂꯣ ꯅꯣꯡ ꯐꯥꯗꯣꯛ ꯑꯣꯟꯅꯔꯤꯃꯤꯅꯦ ꯅꯣꯡ ꯐꯥꯗꯣꯛꯀ ꯅꯣꯡ ꯐꯥꯗꯣꯛ ꯑꯣꯟꯅꯔꯤꯕꯅꯤ ꯍꯜꯂꯤꯉꯩꯗꯗꯤ ꯅꯣꯡ ꯐꯥꯗꯣꯛ ꯑꯣꯟꯅꯩꯌꯦꯕ ꯑꯗꯨ ꯃꯥ ꯁꯥꯎꯗꯣꯏꯅꯤꯗꯣ ꯑꯁꯤ ꯅꯪꯒꯤ ꯃꯥꯜꯂꯤ ꯀꯥꯏꯅ ꯇꯧꯔꯛꯇꯣꯏꯅꯦꯕ ꯑꯗꯨꯅ ꯃꯆꯨ ꯃꯥꯟꯅꯗꯕ ꯂꯧꯔꯦꯕ ꯀꯩꯅꯣ ꯄꯨꯔꯥ ꯄꯦꯀꯦꯠꯇꯨꯃꯗ ꯃꯆꯨ ꯃꯥꯟꯅꯗꯦꯅ ꯄꯨꯝꯅꯃꯛ ꯃꯆꯨ ꯃꯥꯟꯅꯕꯈꯩ ꯃꯥꯒꯤ ꯑꯣꯏꯔꯦ ꯃꯆꯨ ꯃꯥꯟꯅꯗꯕꯗꯣ ꯑꯩꯒꯤ ꯑꯣꯏꯅ ꯊꯝꯃꯦꯕ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯋꯥꯔꯤ ꯂꯩꯀꯣ ꯁꯥꯟꯅꯖꯔꯔꯣꯏꯕ ꯇꯧꯔꯤꯁꯦ ꯑꯁꯤ ꯋꯥꯔꯤꯁꯤꯗꯤ ꯃꯣꯕꯥꯏꯜꯗ ꯄꯨꯔꯥ ꯀꯣꯟꯐꯔꯦꯟꯁꯇ ꯊꯝꯃꯒ ꯁꯥꯟꯅꯒꯗꯕ ꯋꯥꯔꯤꯅꯦꯕ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯋꯥꯔꯤ ꯂꯩ ꯅꯣꯛꯅ ꯁꯤꯅꯦ ꯃꯌꯥꯝ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯆꯦ ꯀꯁꯥꯔꯅꯗꯤ ꯃꯅꯤꯄꯨꯔꯗ ꯂꯥꯏꯐꯁꯦ ꯉꯁꯤꯒꯤ ꯂꯥꯏꯐꯁꯤꯗꯤ ꯑꯩꯒꯤ ꯃꯣꯕꯥꯏꯜꯁꯦ ꯆꯥꯔꯖ ꯋꯥꯔꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯈꯤꯔꯣꯏꯗ꯭ꯔꯣ ꯀꯦꯀꯦ ꯑꯩꯁꯦ 59 ꯂꯩꯔꯤ 60 ꯐꯥꯈꯤꯁꯅꯨ ꯃꯁꯥ ꯄꯥꯕ ꯃꯤ ꯋꯥꯔꯧꯕꯤꯅ ꯅꯦꯠ ꯄꯨꯝꯃꯦ ꯑꯗꯨꯗꯤ ꯅꯦꯠꯁꯦ ꯑꯃꯨꯛ ꯇꯠꯂꯦꯕ ꯑꯩ ꯅꯦꯠꯇ ꯅꯠꯇꯦ ꯄꯨꯔꯥ ꯄꯨꯡꯇꯠ ꯇꯠꯇꯣꯔꯦ ꯌꯥꯎꯗ꯭ꯔꯦ 9% ꯉꯥꯏꯔꯦ ꯃꯁꯥ ꯄꯥꯕ ꯃꯤꯗꯤ ꯅꯨꯡꯉꯥꯏꯗ ꯃꯣꯏꯗꯤ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯤꯁꯨ ꯇꯣꯛ ꯄꯣꯛꯆꯟ ꯌꯥꯏ ꯑꯩꯈꯣꯏꯇꯅꯤ
ꯑꯩꯈꯣꯏꯁꯤꯗꯤ ꯈꯜꯂꯤꯃꯦ ꯑꯩ ꯐꯤ ꯂꯩ ꯇꯨꯔꯁꯤꯗ ꯈꯜꯂꯤꯕꯅꯤꯀꯣ ꯃꯌꯥꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦꯕ ꯍꯣꯔꯦꯟ ꯌꯦꯡꯒꯦ ꯁꯨꯁꯤꯂꯥ ꯑꯣꯀꯦ ꯀꯦꯀꯦ ꯑꯩꯗꯤ ꯉꯁꯤ ꯂꯩꯔꯔꯣꯏꯀꯣ ꯀꯦꯀꯦ ꯍꯌꯦꯡ ꯂꯥꯛꯇꯣꯏꯅꯤ ꯀꯔꯤ ꯏꯆꯦ ꯇꯈꯦꯜ ꯑꯣꯠꯁ ꯆꯥꯎ ꯑꯁ ꯍꯩꯅꯕꯖꯥꯠ ꯅꯠꯇꯦ ꯕꯤꯐꯣꯔ ꯃꯦꯔꯤꯖ 32 ꯕ꯭ꯂꯥꯎꯁ ꯀꯣꯃꯤ ꯕꯤꯐꯣꯔ ꯃꯦꯔꯤꯖ ꯑꯩꯅꯦ 32 ꯅꯠꯇꯦ ꯑꯩꯗꯤ 30 ꯂꯤꯠꯂꯝꯃꯤ ꯍꯥꯏꯇꯥꯔꯦ 32 ꯁ꯭ꯃꯣꯜꯗꯣ ꯑꯗꯨ ꯐꯣꯠꯅ ꯂꯤꯠꯂꯝꯃꯦꯕ ꯑꯐꯇꯔ ꯃꯦꯔꯤꯖ ꯑꯐꯇꯔ ꯀꯩꯅꯣ ꯍꯧꯖꯤꯛꯇꯤ 38 ꯐꯥꯎ ꯌꯥꯔꯛꯇ꯭ꯔꯦ ꯃꯌꯥꯝ ꯀꯁꯥꯔ ꯅꯟꯗꯤꯅ ꯀꯦꯀꯦ ꯅꯨꯡꯁꯤꯕꯤ ꯀꯧꯔꯦ ꯁꯨꯁꯤꯂꯥꯅꯤ ꯏꯆꯦ ꯇꯈꯦꯜ ꯑꯩꯁꯨ ꯅꯣꯛ ꯊꯣꯛꯂꯒꯦ ꯊꯕꯛ ꯈꯔ ꯇꯧ ꯑꯗꯨꯗꯤ ꯑꯩꯁꯨ ꯂꯣꯏꯁꯤꯟꯗꯧꯔꯕꯅꯤ ꯑꯣꯠꯁ ꯆꯥꯎ ꯏꯆꯦ ꯇꯈꯦꯜ ꯍꯛꯆꯥꯡꯗ ꯀꯥꯟꯅꯕꯅꯤ ꯆꯥꯅꯤꯡꯗꯦꯅꯦ ꯑꯗꯨꯅꯤꯅꯦ ꯅꯟꯗꯤꯅ ꯁꯨꯁꯤꯂꯥ ꯌꯦꯡꯊꯈ꯭ꯔꯦ ꯃꯌꯥꯝ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯑꯩꯁꯦ 7% ꯉꯥꯏꯁꯜꯂꯛꯑꯦꯀꯣ ꯕꯥꯏ ꯃꯌꯥꯝ ꯀꯣꯟꯅ ꯎꯅꯔꯁꯤꯀꯣ ꯍꯌꯦꯡ ꯑꯃꯨꯛꯀ ꯎꯅꯁꯤ ꯃꯌꯥꯝ ꯍꯌꯦꯡ ꯊꯝꯃꯒꯦ ꯍꯌꯦꯡ ꯑꯣꯏꯅ ꯊꯥꯔꯒꯦ ꯍꯌꯦꯡ ꯂꯥꯛꯑꯒ ꯃꯌꯥꯝ ꯕꯥꯏ 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 ꯒꯨꯗ ꯑꯐꯇꯔꯅꯨꯟ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩꯒꯤ ꯑꯦꯜꯕꯤꯁꯦ